nupi ngakta pokjabagi nungaitaba awaba mayamdo nupadi tasengna harabda ningthongni society dadi piba sina dum sanagi type dum thambi base nupado nupi na poini nupi se usit piu ningo chaw chaw na phajana pen na tobiu machimna nungsiba da phajana ut mayam ne kham ni si IG da popular nga tani ko Chambat kini aku ya semua siapa tu su Nupadi Sanani thole ne am saune ni ko ado question mark am yaw do kai do wi thole ai MLA padi mayam se changa ba NISHIKANT singte lupa chonga chapiu uru do yang kita makta platform se senza bani apagi for media Nupadi Sanani haiba film ase issued mi interview asi mayamna film ji yenga matungda phajai phajade haiba comment to tara matungda ningol chakau lakpada ai reel ko manga namme handak thagi just Miching tabiri ba mayam pumna mapu kumhai.com gi maikai dagi mina kumari ilangbam na khurum jari hause ekhoina leijari ba si MSFDS tani director AROBITA LEIMA gi da Nupadi Sanani haiba film asigi premiere ngasi uchari asida mayam crew amadi cast yengba lakpiri ba mayam pumna maka thengnaraga wari sana bai tanja da lawminarke mayam sit back kana ga film si yengba lakpiri no khoigi se AROBITA ga magi invite laksaban nungai ne na dum khalle adu chakau budi chat ka join ma chat toine oi happy ningol chakau by advance na hai adu mama ni ngam ta happy mo ba sanai ma mama di papa ga film yeng mi lak nei ra oh law ni film se nungai ni khandi bra nungai ni lai ni kai no nungai ni lai ni mama chakau ba jabi roi dra chalo rai dak chalo roi yum da kau dura ba yum da kau papa ga khatala pro film yeng khoi ni dang lai adu mong papa ga koi thok pan hoi papa ga phajana yeng mi na ro thank you mama gi ming lai phone ta hai bio ai sobam sobita kwa ka thelai samle kai mama di kana ga film yeng balak mi nei tasing haraga di koi women against crime sida ai advisor oina laibane ba adai film si chu akhoi da su board gi imung sari ba kholi ba khoi da su loi namba adagi aina advisor so in laiba aduna pung ama dagi sum laire ahan ba film yenge adagi amu ani su bagi si su kaino da hawdok ko khotok ko nga hakki taw ba se siging ha yauna na ba laibane ba AROBITA ga loina na ado AROBITA gi film se anam na women's and crime nga to ye haidi nupi gi da chathari ba crime amadi aphi gi samaj thokli ba wa ana me amsida anam bana emphasis piraga tawba film oina oye ado sigi film sidi kamai tawge aduga mama yengbi re so hai ado film se kamai tawge yam nungai bra aduga film sina haidi akhoi samaj sida piningi ba message se si kai wege dagi mama amta thambiu ba hoi namdi namaga so ai hobodai loi phogeng bodai ai ngasi khaktane ba ko aingonda yam nungai ba ma phil tawi haibadi ngasi gi samaja sida chatnari ba singche khoi gi nupi pokpa bu hanthana yeng bagumba nupi ngaktani haibagi nupi na phana kalli nupi na phana yamna nupa ga nupi ga right manare hairasu nungdang chatpaki samna hairabda natra atheng amamda chapaki khana ba chaina ba kari kara torokpa matamda nupa gai gani adumain tawdana ngasi gi film asida Nupadi Sanani hairise akhoi gi hero chigi mapa mama sina nupi ngakta pokjabagi nungaitaba awaba mayamdo nupa amtang ko odi haidana yamna khanjarakiba adugumba tonthana nupi bu tonthana yengbagi adugumbagi nungaitaba galoina na nupa sina kayam yamna samasida achouba role ama lawrakpage nupa si kaya yamna ngasigi samaja sida important oibagi haibado takpaga loina na yamna nungsiba singa haibadi koigi macha nupa poktragadi haidana mama sina
ꯂꯧꯈꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯖꯈꯤꯕ ꯏꯃꯨꯡꯒꯤ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯃꯧꯁꯤꯗꯤ ꯃꯅꯦꯝ ꯃꯀꯨꯅ ꯐꯪꯉꯤ ꯑꯩꯒꯤ ꯃꯧꯁꯤꯗꯤ ꯌꯥꯝꯅ ꯐꯖꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯃꯧꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯌꯦꯡꯁꯟꯗꯅ ꯂꯩ ꯃꯥꯕꯨ ꯀꯔꯝꯍꯥꯏꯅ ꯇꯥꯟꯊꯣꯛꯀꯗꯒꯦꯅꯦ ꯍꯥꯏꯕꯒꯨꯝꯕꯀꯣ ꯃꯥꯅꯦ ꯃꯃꯥ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯀꯣ ꯑꯗꯨꯒ ꯅꯨꯄꯤꯁꯤꯁꯨ ꯅꯨꯄꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯌꯥꯄꯣꯟꯇꯦ ꯑꯗꯒꯤ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡ ꯑꯗꯒꯤ ꯅꯨꯄꯤ ꯍꯥꯏꯁꯤꯅ ꯑꯃꯨꯛꯀ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯦ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯁꯤꯒ ꯂꯣꯏꯅꯅ ꯄꯤꯔꯤꯕ ꯐꯤꯂꯝꯅꯦꯕ ꯆꯦꯔꯣꯕꯤꯇꯥꯒꯤ ꯐꯤꯂꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯅ ꯈꯜꯂꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯂꯥꯛꯄꯤꯌꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯃꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯤꯂꯝꯁꯦ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯣ ꯑꯗꯨꯒ ꯐꯤꯂꯝꯁꯤꯗ ꯏꯆꯦꯅ ꯄꯤꯅꯤꯡꯕ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯑꯗꯨꯝꯇ ꯍꯥꯏꯕꯤꯌꯨꯕ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤꯒꯤ ꯃꯄꯣꯛꯀ ꯅꯨꯄꯥꯒꯤ ꯃꯄꯣꯛꯀꯗꯤ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕꯀꯣ ꯅꯨꯄꯥꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅꯦ ꯏꯃꯨꯡ ꯑꯃꯃꯝꯒꯤ ꯌꯥꯝ ꯊꯤꯅ ꯃꯅꯤꯡ ꯇꯝꯕ ꯃꯄꯣꯛꯅꯦ ꯃꯣꯏꯒꯤꯗꯤꯀꯣ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯍꯜꯂꯛꯄ ꯌꯥꯏ ꯑꯍꯤꯡ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯃꯣꯏꯗꯤ ꯂꯝꯗ ꯆꯍꯤ ꯑꯃ ꯂꯩꯊꯣꯛꯔꯁꯨ ꯂꯥꯡꯕꯩꯗ ꯂꯩꯔꯁꯨ ꯌꯥꯎ ꯑꯗꯣ ꯀꯩꯅꯣ ꯂꯣꯏꯅꯃꯛ ꯌꯥꯏꯀꯣ ꯃꯣꯏꯗꯤ ꯑꯗꯣ ꯅꯨꯄꯤꯗꯤ ꯑꯍꯤꯡ ꯑꯃꯒꯤ ꯂꯩꯐꯝ ꯃꯥꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯌꯥꯝ ꯂꯣꯏ ꯈꯣꯂꯥꯗ ꯍꯦꯛꯇ ꯂꯩꯔꯨ ꯌꯥꯕ ꯅꯠꯇꯦ ꯆꯤꯡꯗ ꯃꯥꯟꯗ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯈꯦꯠꯅꯩ ꯑꯗꯣ ꯅꯨꯄꯥꯁꯤꯗꯤ ꯇꯧꯒꯦꯇ ꯃꯅꯤꯡ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯈ꯭ꯔꯕꯁꯤꯗꯅꯦ ꯃꯣꯏ ꯃꯁꯥꯅ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯇꯧꯔꯒ ꯖꯦꯜ ꯆꯪꯗꯅ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥ ꯋꯥꯍꯟꯗꯅ ꯑꯗꯩ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯋꯥꯍꯟꯗꯅ ꯃꯁꯥꯁꯨ ꯃꯥꯡꯍꯟꯖꯔꯒꯀꯣ ꯃꯁꯥꯅ ꯃꯥꯡꯍꯟꯖꯩꯑꯕ ꯑꯗꯨꯗꯣ ꯄꯥꯝꯃꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯂꯥꯏ ꯏꯁꯣꯔꯅꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤꯗꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯍꯧꯅ ꯊꯥꯒꯤ ꯂꯩ ꯂꯥꯛꯄ ꯑꯗꯒꯤꯗꯤ ꯑꯉꯥꯡ ꯌꯨꯝ ꯄꯥꯜꯂꯒꯁꯨ ꯑꯉꯥꯡ ꯃꯤꯔꯣꯟꯕ ꯑꯗꯩ ꯑꯉꯥꯡ ꯆꯥꯛꯃꯧꯕꯀꯣ ꯑꯗꯩ ꯑꯉꯥꯡ ꯄꯣꯛꯄꯁꯨ ꯁꯤꯕ ꯌꯥꯎꯅꯩꯃꯦ ꯑꯗꯩ ꯑꯃꯨꯛ ꯑꯉꯥꯡꯗꯨꯝ ꯈꯣꯝꯂꯥꯡ ꯄꯤꯊ ꯌꯣꯛꯄ ꯁꯨꯝꯕꯒꯤ ꯃꯊꯪ ꯅꯨꯄꯥꯗꯗꯤ ꯌꯨꯝ ꯄꯥꯜꯂꯁꯨ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯁꯨ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃꯐꯥꯎ ꯂꯩꯇꯦꯕ ꯃꯣꯏꯒꯤ ꯃꯄꯣꯛꯁꯤꯕꯨ ꯀꯜꯂꯛꯆꯕ ꯑꯗ ꯃꯣꯏ ꯃꯁꯥꯅ ꯃꯥꯡꯍꯟꯖꯕꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯁꯅꯥ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯁꯅꯥ ꯑꯣꯏꯅ ꯍꯤꯡꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨ ꯅꯨꯄꯥ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯗꯥꯏꯇ ꯂꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯥꯈꯪꯗꯁꯨ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯗꯁꯨ ꯀꯣ ꯑꯗꯩ ꯌꯨꯝ ꯄꯥꯜꯂꯕ ꯃꯤꯑꯣꯏꯗꯁꯨ ꯐꯤꯗꯝꯅꯐꯝ ꯑꯣꯏꯔꯒ ꯌꯨꯝꯕꯨꯔꯣꯏꯕ ꯑꯃꯒꯤ ꯗꯥꯏꯇ ꯂꯧꯔꯒ ꯃꯌꯥꯝ ꯂꯩ ꯑꯗꯨꯒꯨꯝꯕ ꯂꯣꯏ ꯑꯣꯏꯕꯤꯌꯨ ꯁꯅꯥ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯕ ꯅꯣꯏꯗꯤ ꯁꯅꯥ ꯑꯣꯏꯕꯤꯌꯨ ꯃꯥꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯅꯤ ꯐꯤꯂꯝꯁꯤꯒꯤ ꯃꯦꯁꯦꯖ ꯑꯗꯣ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯡ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯒꯤ ꯄꯜꯁꯦ ꯉꯥꯛꯅ ꯆꯠꯂꯛꯇꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯁꯤꯒꯨꯝꯕꯁꯤꯗ ꯏꯃꯥꯅ ꯀꯩ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯒꯦ ꯁꯤꯁꯦ ꯑꯝꯇ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯌꯥꯝꯁꯨ ꯄꯤꯛꯑꯦ ꯂꯝꯁꯤꯁꯨ ꯃꯅꯤꯄꯨꯔꯁꯨ ꯌꯥꯝ ꯄꯤꯛꯑꯦ ꯑꯗ ꯑꯩꯈꯣꯏꯁꯦ ꯃꯤꯁꯤꯡꯁꯨ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯃꯗ ꯌꯨꯝ ꯄꯥꯟꯕꯁꯤ ꯌꯥꯔꯒꯗꯤ ꯄꯥꯜꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯗꯨꯝ ꯄꯥꯟꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯦ ꯏꯌꯥꯟꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯄꯥꯟꯈ꯭ꯔꯒꯅꯦ ꯀꯩꯁꯨ ꯃꯤꯗꯨꯒꯤ ꯂꯝꯗꯨꯒꯤ ꯆꯠꯅꯕꯤꯒ ꯀꯩ ꯈꯦꯠꯅꯔꯛꯄꯅꯤꯅꯅꯦ ꯃꯌꯥꯝ ꯑꯃꯁꯨ ꯈꯦꯠꯅꯔꯛꯇꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯑꯦꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯃꯦꯁꯦꯖ ꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯅꯨꯄꯥ ꯄꯣꯛꯇꯕ ꯏꯃꯨꯡꯁꯤꯡꯒꯤ ꯑꯋꯥꯕ ꯅꯨꯄꯥ ꯄꯣꯛꯇꯕ ꯃꯃꯥꯁꯤꯡꯒꯤ ꯑꯋꯥꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 9, 10, 11, 12ꯇ ꯅꯨꯡꯁꯤꯅꯕꯗ ꯈꯣꯡꯗꯥꯔꯒ ꯂꯥꯏꯔꯤꯛꯇ ꯃꯥꯡꯉꯛꯄ ꯅꯨꯡꯁꯤꯕꯔꯣꯝꯗ ꯆꯠꯈꯤꯕ ꯃꯣꯏ ꯃꯁꯦꯟ ꯆꯦꯂꯦꯟꯖꯤꯡ ꯇꯧꯅꯔꯒ ꯀ꯭ꯔꯥꯏꯝ ꯊꯣꯛꯍꯜꯂꯛꯄꯀꯣ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩꯗ ꯆꯦꯟ ꯆꯣꯡꯕ ꯆꯍꯤ ꯁꯨꯗ꯭ꯔꯤꯉꯩꯗ ꯃꯔꯨꯑꯣꯏꯅ ꯄꯣꯛꯁꯣꯒꯤ ꯀꯦꯁ ꯃꯔꯨꯑꯣꯏꯅ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯃꯁꯥꯅꯗꯤ ꯌꯥꯔ ꯆꯦꯟꯕ ꯆꯍꯤ ꯁꯨꯗꯕꯅꯤꯅ ꯀꯦꯁ ꯄꯥꯟꯅꯔꯒ ꯂꯣꯠꯈ꯭ꯔꯦ ꯍꯟꯖꯟ ꯆꯦꯟꯁꯜꯂꯦ ꯑꯃꯨꯛ ꯐꯥꯗꯣꯛꯑꯦ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯀꯦꯁ ꯇꯧꯅꯔꯦ ꯑꯗꯩ ꯖꯨꯕꯦꯅꯥꯏꯜ ꯍꯣꯝꯗ ꯆꯪꯉꯦ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯄꯦꯔꯦꯟꯁ ꯅꯨꯄꯤ ꯃꯌꯨꯝꯒꯤꯁꯨ ꯋꯥꯏ ꯅꯨꯄꯥ ꯃꯌꯨꯝꯒꯤꯁꯨ ꯋꯥꯏ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯦꯁꯦꯖ ꯄꯤꯕ ꯃꯈꯜ ꯌꯥꯝꯃꯦ ꯁꯤꯗ ꯄꯤꯔꯤꯕ ꯃꯦꯁꯦꯖ ꯏꯆꯦꯒꯤ ꯐꯤꯂꯝꯁꯤꯗ ꯌꯥꯝꯅ ꯃꯦꯁꯦꯖ ꯑꯣꯏ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕ ꯂꯥꯛꯄꯤꯌꯣ ꯐꯤꯂꯝꯁꯦ ꯃꯤ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯂꯥꯛꯄ ꯌꯥꯝꯁꯨ ꯀ꯭ꯔꯤ ꯏꯟꯁꯤꯟꯅꯔꯒ ꯂꯩꯕ ꯑꯣꯏꯅ ꯎꯏꯌꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕ ꯂꯥꯛꯄꯤꯌꯣ ꯏꯆꯦꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯆꯦ ꯃꯣꯇꯤꯕꯂꯥ ꯌꯥꯝ ꯐꯖꯩꯀꯣ ꯊꯦꯡꯛ ꯌꯨ ꯆꯦ ꯀꯅꯥꯒ ꯂꯥꯛꯃꯤꯟꯅꯩꯅꯣ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯅꯦ ꯃꯃꯥꯟꯅꯕꯤ ꯏꯅꯝꯃ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯑꯉꯥꯡꯈꯩꯒ ꯂꯥꯛꯃꯤꯟꯅꯩ ꯑꯗꯣ ꯆꯦ ꯃꯣꯇꯤꯕꯂꯥ ꯐꯤꯂꯝꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯟꯕꯤꯒꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯁꯦ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ तसेंग हागदी सना दम ओइ लेरमने तसेंग हागदी अखोइगी हाइदी सोसाइटी जिददी पिबा सिना दम सनागी टाइप दम थंबीबसे असिनजो इचेना कईगुम्बा मदि फोंदोके खल्लगा थंबा ममिंग ओइदोइनी अदो हौजिकती अइ येंग्द्रिबनिना जब जाबी कई तौरमदोइनो हाइदुदि अइ खांद्रेबा होरेन येंगाकांदा करम्बा खलुन ओइरमदोइनो दो येंथोरकांदा थोलकदमो हाइगे पासिंगोंदगी निंगोमम समा सी सिनेमा येंगे लाइने ममा फिल्म से कमाई तौदो मानगे नुआइदो माले नहान हफे येंगे उरे कनोदा हे उरे दो नुआइदो माले ना कोई मी मरी टिके का लाई चाई सिंगे चाबिराबो ममा चाखा चारक्त्री फिल्म लोरा चारने ममा हुई चाकौ गता कौदुइनी ममा चानुपी यावब्राबा चानुपी तु आदगी जे ओ
Mama pi ama ani ne do amana ama yung pandri ama kano tawdiba. Pabong, ako'y kumhay.com dahil lakpan niya ba? Ado film se kumhay.com team niya ba? kumhay.com. Hoy. Ado pabong film se kumain taw daman di. फिल्म सिदी याम सेंग है बता कोई रोबिता की स्क्रिप्ट नहीं अदुने एनी मूवीज है हनियाम एक्टर हाईगेरा हाईरोइरा नौवेरा स्टार वगैरह स्क्रिप्ट फजदरबा फिल्म फ्लॉप अदुमे आइकन चुमरा है से अदुने माय स्क्रिप्ट याम फजरमगनी फिल्म दु धमा फजरमगनी Hoy. Ado pabong, ningol sa ko pa na lakpan na mayam da paujin am ta bibiro mo. निगोल चाको बसे येंगो नुपादी सनानी है से नुपादो नुपी न पोइनी नुपी से उसित पियु निगोल चाको चाउ न फजन पेन न तबियु मचिमना नुसिबदा फजन उपियु यारब्रा Ay asika ka we wang kay de kinay sim da pai view. Chiche film se kana yung balak pinay no. Ni nene mama ni akoy hum lakpa. Film se kumain taw daman ge. Khangde dum nungai dong mal. Ai di khoi ma diwali tab ne ba ko. Adugi nungai dong mal le na. Ai gi oina di knowledge leite yenga khangani. Chako ba chat karo che. Takok chate. Adan kiye cha tharo. Che do di film se phajana yung biro. Che ningol chako ba su yok sile ningol chako ba chat toy ro. Hoy di chat rồi. Chat rồi ima le chat. Ado che film se kumain taw daman ge. Film je khang de dum phaja daw ma le. Mi am tai biro mo. Ai gi mi Rina. Sister ge di. Binky. Mayam ren kham ni si IG da popular nga tan ko. Isang sam da sabi da na. Ka isa yak ba hai di. Dialogue ma sam da taw biro mo. Kai taw do ne. Ima ni taw. Nang me na khangi ko ai khangi ko. Kai dialogue taw do no. Pare ado film se kumain taw daman ge. Khangde yam nungai doi ma le hai di kai hai do no khangde. Sum horen yeng ba lo ra goi na ha kai di yam nungai ni di khala la e. Hoy. Ado ningol chako ba chat pi doi ra. Chat doi ne. Ado ningol chako ba yorok pa sida hai di mayam na kai wish pi ningam tu biro mo da na. Sahi amay manungda mugtang lakpa ningol chakauba ne Manipur gi ningol pumnamak na khawrang na ngai raga lakpa haidi hyangga gi nini panba mugtang su lakpa ningol chakauba ne haidi ningol amoy na khoi se am harawi aduga khoi se hoi yum pan graba myam laaga punna chak chaminaraga haidi nungai ne enjoy tawmina phangni khanba gi am harawe aduga Manipur da lairiba ningol pumnamak su harawna enjoy tawmina se na haini. Hoy, ado di film se phajana yung biro, ningol chako ba su phajana yaw biro. Thank you, thank you. Nupadi Sanani hairiba film asisu aikoigi EPOM media team da puthokchabani adubu aikoigi Manipur da irang leirubana maram oiraga Nupadi Sanani haibasi 2022 dagi akoina shooting hawacharaga Manipur da akoigi interruption haibadi irang se leihibana akoina loishinba ngamjahogdabani adubu ishorgi thawjal amade mayamgi support na Nupadi Sanani ngasi mayamgi damakta khudol tamba ngamjabani amadi akoigi Nupadi Sanani haibase akoina grand success ki hane laksabadoni
dignitaries singbusu hanan thagachari ngasi ki chief guest ki phom lang election biriba Honorable MLA Keishamthong Assembly Constituency NISHIKANT Singh SAPAM President ki phom lang election biriba ikai khumnabada madik charaba Khangabok KULESHWAR Chairman Film Forum Manipur doinena guest of honor ki phom lang election biriba singna ikai khumnabada madik charaba KH MENJOR Mangang Chairman KM Blooming High Secondary School MMRC and Unity Park Khangabok doinena ikai khumnabada matik charabi RK NAYANSANA former Chairperson Manipur State Social Welfare Board loina ikai khumnabada matik charaba ngasi ki program asi hongdok chanabagi damakta President amadi Chief Guest of Honor amadi tenbiduba mayamdagi ayaba lawzarga ngasi ki program asi hongdok chanabu khudong chawda lawzari passion, creativity and collaboration. Ladies and gentlemen, tonight marks a significant moment not just for the cast and crew, but for everyone who believe in the story we set out to tell. From the early days of brainstorming and scripting to our brilliant director, AROBITA LEIMA, whose vision brought the story to life, our dedicated producers, the EPOM media team, talented cast, hard-working crew, and every single person who contributed. Thank you so much. Your commitment and creativity are the heart of this film, Nupadi Sanani, ladies and gentlemen. We also want to extend our heartfelt thanks to our sponsors and to the two main sponsors, the Leiden Jewelry and the candle lighting, the Winaba, Hangatake, Mayam Ahobukubam, Kuraga. Candle lighting loirabanina akhoi makhasi program se thunaba mayamsu khawranga film se yengnaba ngai birabanina akhoi su khra thujanaba dum hona jage ahan bada akhoi gi speech by guest of honor lokhat jage khwai ihan han bada akhoi gi kai khomna bada mari charaba imai bema RK NAYANSANA former Chairperson Manipur State Social Welfare Board ku Nupadi Sanani haibagi premier function asida koigi chief guest ki pham lang da lengsin biriba ikai khumna jariba NISHIKANT Singh SAPAM Honorable MLA Keishamthong Assembly Constituency ehangna ikongno nei kai khumna buchari ngasi asi yamna nungaiba numit amani matam kuida saphom khidraba aidi ai inau AROBITA LEIMA hoina mala direction biba do story writer screenplay su oiba asigumba 2022 dagi hauna namba hagalaga loisin mangamdana lebak irang namaram moiduna layapado ngasi mak saphomba namba sida ehangna yamna nungai jabaga loinana koigi mayam punamakta society sida thokiba koigi crime khudimakse against women koigi crime khudimakse maming mathal losan laga mahana
ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯐꯣꯡꯗꯣꯛꯑꯦ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯣꯕꯤꯇꯥꯕꯨ ꯌꯥꯝꯅ ꯃꯌꯥꯝꯅ ꯄꯥꯝꯅꯈꯤ ꯃꯥꯒꯤ ꯆꯦꯐꯣꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯈꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯁꯣꯁꯥꯏꯇꯤꯗꯨꯒ ꯆꯠꯅ ꯂꯣꯟꯆꯠ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯇꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯋꯥꯖꯔꯕꯤ ꯑꯃꯅ ꯏꯃꯨꯡꯒꯤ ꯄꯨꯕ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯋꯥꯅ ꯇꯨꯔꯦꯜ ꯂꯩꯉꯣꯏ ꯄꯦꯛꯇꯅ ꯍꯣꯠꯅꯔꯛꯄ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯌꯨꯗ ꯅꯤꯁꯥꯗ ꯂꯥꯏꯆꯨꯈꯤꯗꯅ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯋꯥꯔꯣꯜ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯇꯦꯟꯇꯛꯅ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯋꯥꯔꯣꯜ ꯊꯝꯕꯤꯅꯕ ꯀꯧꯁꯤꯟꯖꯔꯤ ꯑꯍꯥꯟꯕꯗ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯔꯣꯕꯤꯇꯥ ꯂꯩꯃꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯂꯩꯄꯥꯛꯁꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ MLA ꯀꯩꯁꯥꯝꯊꯣꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯁ꯭ꯔꯤ ꯅꯤꯁꯤꯀꯥꯟꯠ ꯁꯤꯡ ꯁꯥꯄꯨꯝꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯊꯪꯗ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯐꯤꯂꯝꯁꯤꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯀꯌꯥꯃꯨꯛ ꯄꯤꯒꯅꯤ ꯐꯤꯂꯝ ꯑꯃꯁꯨꯡ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯏꯟꯇꯔꯦꯁ ꯂꯩꯖꯩ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯗꯕꯨ ꯑꯣꯏꯔꯒꯁꯨ खरा फब वाट मीसिंदबू करीगुम्बा वाहै अमा थारगा ngangbase masi asengbada oina hek ngangbadadi nungaitaba aduna film gumada puthoga ngangaga chumthokpagi tanja ama aikoina ngasi lawbasigi dawtada film gi puthokpiriba adagi film gi actor actress khudingmak aidi maikedi hanna thagachari hena marik chumba samaj sibu chumthokpa chendokpa adugumba wahi watasing thoramsing khudingmak film da puthokpiduna samasiga amot pakya chumthokpiduna tobibagi damuktada film puthokpiriba amasung film sibu kumbiriba koigi film actor actress khudingmak kuchya ki maikedi hanna thagachari robita leima akoina kai matanjada YouTube ke channel da ta ba khamjai khunai sigi amot pakya bu chumthokna ba panaribi adugumbi yamna thauna pharabi nupi amani hana ai laujai mahaki wahi mahaki wangang adurmana thenari mahaki kesing ai tajai asuki mati mahak chumna wayan sumna miyam thabak tawi hamsimaga ai thamjage makha tabada su matam sangna asing thabak se tawiu amot pu chumthok pai se akhoi masen chumthokna dragadi kadai dagi kanan chumthok igani maramasina ngasigi film si yam hajaram gani amukasu sidanata film sidanatana sina aroi oyenbiganu atai anau film kaya puthokiduna hena khunai sigi samasigi amotpa chumthokibada hena sawu prodam lawi haibo phumjimaka thamjari aduga film sida saruk yabiri sing actor actress kudingma hena koigi amukasu hena manna aseng bhek manna kumbiro ngani ana khali adu amukasu hena khare hena mana tawbina no gi damtada asimasu ayake maikedi gi thamjari film na malem te ngasi aso kaya oiri ngasi film su uli adu ga film na taba asim su uli adu na asiguma singa si ngasi lapiriba miyoi singa su ai gi mo pibiduna amukena film puthopiriba amasu puthopiribi pai kudung ko pungin thogat biduna hena ano film puthopada kon mateng pangina si akhoi masen mateng pangnadragadi kanana pangbigani ayaki maikedi su ay angam mateng pangjagi habuduma thamjari handaki film sinambada aigi school da lai aigi school gi che angang sing aduga oja sing karibumada school gi lairiba security sing ay mateng pangjaki bani aduga sida natana aigi MMRC and unity park ki thudokpa mafam singa su film namki film asigi ngasi film sida natana tongan film kaya su ay park namki ay mateng kaya pangkiba yam yawani amukasu ay hena pangjali habuduma ay thamjari ay asengba wakhalwandi mamangda ngasi film forum gi chairman oibiri sinataba ama manama singi ayama sakti ay park loina ko phangani asigumba singasi laiba atai garden sing park sindasu hen happy duna khogi Hyderabad ta leriba Ramaji film city
lam chaujabagi wani yam chaujabagi wani je akhoi na semjari piklaba akhoi gi mafam sisu moidagi hena tabdi kisunate akhoi sembat chali hoji sembat kini akhoi gi sima semda su Manipur sarkar na aduga laibri ba mayam na su mating pangbiu akhoi masen support tawna si akhoi masen amagi award paman mention ba asuna mention aduna akhoi Manipur imagi saktam Manipur gi asoi ba award pa khuding makse ngkhatmina si abigi imala pa Manipur ga ai ge su yamdi yamdre Nupali sumanga khatam ai kasaram ge simatanga ai thamjaram. Thank you. Thank you so much, sir, for your wonderful speech. Today's guest of honor, Sir K.H. MENJOR Mangang. Mathang Sidi, akhoi guest of honor ki phampham lang daling sinbiriba special contractor, Sir Oinam SOMORJIT bu guest of honor ki warol khara tenta na thambina bagi damu ta kausinjage. Ladies and gentlemen, kuba hugum tang khurga kyojasi mayam onasi. Adam toy kai kun no chari mathang da President ki phamam lang daling sinbiriba Khangabok KULESHWAR Chairman Film Forum Manipur su ikai kun no chari loina na guest of honor ki phamam lang daling sinbiriba KH MENJOR Mangang Chairman KM Blooming Higher Secondary School ngasi EPOM media ki hana puthokpa Madam AROBITA LEIMA direction piba Nupadi Sanani haiba film asi mayam na hena pamnaba film ama film ki matang da budi kya budi khajab budi na chade adubo covid hek lakshan hiba hek loirakpaga akhoi 3rd May stage da akhoi community ani ki lan lakhiba stage da aduki matek akhoi ki artist sing na awaba kaya ama akhoi ki mayung na bahai tare ai social media ai Facebook kaya dai thengna jai ai ngon da su adum makhoi na phongdurpa du dai ju nuai taba dum phaujaki aduga ai yam sangna budi angjer roige mathang film su kapadaba adagi program su mathang leibuna ai adum tension jarage swaida sum aduga aina hajening budi koigi nasigi Nupadi Sanani hai film si bo mediana photopi dana amadi Madam AROBITA LEIMA direction pidana photopi film se masigi matung tarapada mathang haide mayam na pamna mayam da he na kana ba piba film mathang puthongna bagi na tai gi site te gi su EPOM media da dupa lisitara tang ai gi site te gi mateng pangjeram ge. Thank you. Thank you so much, sir, for your wonderful and lovely speech. Loina na ozana lising tara pangbiram bagi damak su hanuna thagat cheri amadi akhoi EPOM media bu su ozana sakhang biraga akhoi bu sogat pe bagi damak su hanan thagat cheri loina ngasi oza director oibiriba oza AROBITA LEIMA bu su ozana ozagi thabak sibu khangbi duna akhoi sinthabi bagi damak su oza bu su hanan thagat cheri loina ngasi gi akhoi guest of honor gi warol sing thamkhaba matung sida marak sida akhoi Nupadi Sanani hairiba sida direction pibiriba amadi ozagi skills mayam am extract toraga mayam da uhanjana bigdamata sem sajariba oza AROBITA LEIMA women activists crime against women loina Nupadi Sanani hairisi direction pibisi matangda director gi warol khadagan tentan na thabina bigdamata mayam gi oza AROBITA LEIMA kausinjage ahoba kuba amaga loina mayam. Ladies and gentlemen, we would like to now take the privilege to invite oza AROBITA LEIMA for you. Koigi film sila saru yamina gi ba artist ma bu so ai kai kun no sari aduga kwai dai hena aina film ji kano tau job je koigi crime diaries ki viewers jing ai thola bani na mayam lang min na raje kano aina film ji ki kredit punamak ai crime diaries ki viewers jing da pijari
ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯌꯥꯝ ꯁꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯐꯤꯂꯝꯁꯦ ꯍꯧꯍꯧ ꯂꯥꯎꯅ ꯆꯣꯡꯕꯤꯕꯗꯒꯤ ꯃꯥꯏ ꯄꯥꯛꯄꯅꯦꯅ ꯂꯧꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯍꯣꯅꯔꯦꯕꯜ ꯁꯥꯔ ꯍꯣꯅꯔꯦꯕꯜ MLA ꯁꯥꯔ ꯅꯤꯁꯤꯀꯥꯟꯇ ꯁꯥꯄꯝ ꯌꯥꯝ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯥꯒꯠꯆꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯑꯈꯥꯡ ꯀꯟꯕꯤ ꯃꯩꯇꯩ ꯆꯅꯨ ꯑꯦꯋꯥꯔꯗ ꯍꯥꯏꯗꯅ ꯂꯝꯗꯝꯁꯤꯗ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯁꯥꯖꯠ ꯆꯠꯄꯤꯕ ꯑꯗꯨꯒꯨꯝꯕ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯑꯦꯋꯥꯔꯗ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯂꯥꯟꯊꯣꯛꯏ ꯑꯗꯨꯒꯤ ꯑꯦꯋꯥꯔꯗꯁꯦ ꯁꯥꯔꯅ ꯑꯗꯨꯃꯛ ꯑꯣꯅꯔ ꯑꯣꯏꯕꯤꯔꯒ ꯂꯨꯄꯥ ꯂꯤꯁꯤꯡ 10,000ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯌꯥꯝ ꯆꯥꯎꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝ ꯐꯪꯁꯟ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯂꯥꯛꯄꯤꯕꯅꯤ ꯁꯥꯔꯅ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯩꯅꯗꯤ ꯏꯃꯥꯅꯦꯅ ꯂꯧꯖꯔꯤꯕ ꯃꯦꯗꯥꯝ ꯅꯌꯣꯟꯁꯅꯥ ꯃꯦꯗꯥꯝꯅ ꯍꯦꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯧꯔꯛꯄꯗꯒꯤ 2010ꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯑꯉꯝꯕ ꯃꯦꯗꯥꯝ ꯁꯤꯃ ꯋꯥꯠꯂꯦ ꯁꯤꯃ ꯇꯧꯔꯦꯅ ꯃꯦꯗꯥꯝ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯥꯛꯄꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯃꯦꯟꯖꯣꯔ ꯑꯩꯅꯗꯤ ꯏꯄꯥꯅꯦꯅ ꯂꯧꯖꯔꯤꯕ ꯁꯥꯔꯒꯤ ꯁ꯭ꯀꯨꯜꯁꯤꯃꯛꯇꯗ ꯐꯤꯂꯝꯁꯤ ꯅꯝꯖꯕꯅꯤ ꯌꯥꯝ ꯆꯥꯎꯅ ꯁꯥꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯗꯨꯒ ꯁꯥꯔꯅ ꯍꯦꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯀꯩꯅꯣꯝꯃ ꯋꯥꯠꯂꯛꯄ ꯄꯥꯔꯛꯄꯗ ꯁꯥꯔ ꯁꯤꯃ ꯋꯥꯠꯂꯦꯅ ꯂꯤꯁꯥꯡꯁꯤꯟꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯥꯛꯄꯤꯔꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯑꯩꯅꯗꯤ ꯏꯄ꯭ꯋꯥ ꯅꯨꯄꯥꯅꯦꯅ ꯈꯟꯖꯔꯤꯕ ꯀꯟꯇ꯭ꯔꯦꯛꯇꯔ ꯁꯣꯃꯣꯔꯖꯤꯠ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯒꯤ ꯑꯥꯔꯇꯤꯁ ꯁꯤꯜꯍꯩꯕꯒꯤꯅ ꯍꯦꯛ ꯃꯕꯥꯏ ꯃꯥꯏ ꯃꯆꯟꯅꯨꯄꯤ ꯂꯧꯕꯅꯤ ꯁꯤꯜꯍꯩꯕꯅ ꯑꯩꯈꯣꯏ ꯏꯄ꯭ꯋꯥꯁꯤꯁꯨ ꯀꯟꯇ꯭ꯔꯦꯛꯇꯔ ꯃꯥꯁꯦ ꯑꯗꯨꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯀꯩꯅꯣꯝ ꯋꯥꯠꯄꯗ ꯏꯄ꯭ꯋꯥ ꯂꯩꯉꯣꯏ ꯑꯝꯇ ꯊꯥꯎꯅꯦ ꯁꯤꯃꯦꯟ ꯈꯤꯇ ꯊꯥꯎꯅꯦꯅ ꯑꯗꯨꯝ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯉ ꯂꯥꯛꯑꯕꯅꯦ ꯂꯤꯁꯥꯡ ꯁꯤꯟꯅꯗꯩ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏꯅ ꯍꯣꯝ ꯁꯥꯏꯁ ꯃꯌꯥꯝꯅ ꯉꯝꯕ ꯄꯥꯡꯉꯛꯏ ꯑꯗꯣ ꯂꯣꯏꯔꯛꯄꯗ ꯑꯩ ꯑꯗꯨꯗ ꯈꯪꯗꯦ ꯅꯪ ꯂꯥꯛꯑꯒ ꯅꯪ ꯊꯣꯛꯄ ꯂꯣꯏꯁꯟꯒꯗꯕꯅꯤ ꯅꯪꯒꯤ ꯂꯝꯅꯤꯕꯅꯦꯕ ꯑꯗꯨꯗ ꯑꯗꯨꯒ ꯉꯁꯤ ꯈꯛꯇꯪ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯁꯛ ꯈꯪꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯁꯥꯔ ꯑꯩ ꯁꯥꯔꯕꯨꯁꯨ ꯑꯩ ꯄꯨꯛꯅꯤꯡ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯐꯤꯂꯝꯁꯦ ꯅꯝꯕꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯒ ꯐꯤꯂꯝꯁꯤꯒꯤ ꯃꯦꯁꯦꯖꯇꯤ ꯑꯩ ꯄꯣꯏꯟꯗꯨ ꯈꯛꯇꯪ ꯇꯦꯟꯇꯛꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯌꯥꯝ ꯁꯥꯡꯅ ꯃꯇꯝ ꯂꯧꯖꯔꯔꯣꯏꯒꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯣꯉꯥꯟꯕ ꯃꯦꯁꯦꯖ ꯃꯌꯥꯝ ꯄꯤꯔꯦ ꯑꯩꯈꯣই ꯅꯨꯄꯥ ꯄꯣꯛꯇꯕ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯅꯨꯄꯥ ꯄꯣꯛꯇꯕ ꯃꯃꯥ ꯑꯃꯒꯤ ꯑꯋꯥꯕ ꯑꯗꯩ ꯅꯨꯄꯥꯗꯣ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯇꯥꯡꯅ ꯄꯣꯛꯑꯀꯥꯟꯗ ꯅꯨꯄꯥꯗꯨꯅ ꯑꯣꯏꯔꯛꯏꯕ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯂꯧꯔꯛꯏꯕ ꯏꯃꯨꯡ ꯃꯅꯨꯡ ꯀ꯭ꯔꯥꯏꯝ ꯀꯌꯥꯗ ꯃꯁꯥꯁꯦ ꯆꯦꯟꯅꯔꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯍꯜꯂꯤꯕ ꯑꯗꯨꯝꯕ ꯃꯌꯥꯝꯒꯤ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯄꯤꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯄꯣꯛꯁꯣ ꯑꯦꯛ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯆꯍꯤ ꯁꯨꯗ꯭ꯔꯤꯉꯩ ꯀ꯭ꯂꯥꯁ 9, 10, 11, 12ꯇ ꯆꯦꯜꯂꯤꯕ ꯅꯨꯡꯁꯤꯅꯅ ꯑꯗꯨ ꯅꯨꯡꯁꯤꯅꯅ ꯃꯁꯥ ꯃꯁꯥꯅꯗꯤ ꯌꯥꯅꯔ ꯆꯦꯜꯂꯒ ꯃꯃꯥ ꯃꯄꯥꯁꯤꯡꯅꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯄꯥꯝꯗꯕꯒꯤ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯑꯗꯩ ꯑꯃꯨꯛ ꯆꯦꯟꯁꯤꯟꯕ ꯑꯗꯩ ꯂꯣꯠꯈꯤꯕ ꯑꯗꯩ ꯀꯩꯅꯣꯗ ꯖꯨꯚꯦꯅꯥꯏꯜ ꯍꯣꯝꯗ ꯆꯪꯕ ꯑꯃꯨꯛ ꯂꯧꯊꯣꯛꯅꯕ ꯑꯗꯨꯒꯤ ꯋꯥꯕ ꯏꯃꯨꯡ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯑꯗꯨꯒ ꯃꯣꯏꯅ ꯆꯍꯤ ꯁꯨꯗꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯔꯛꯑꯕ ꯏꯁꯥꯗ ꯅꯨꯡꯁꯤꯕꯁꯤꯅ ꯍꯨꯝꯗꯅ ꯃꯣꯏ ꯃꯁꯦꯟ ꯑꯃꯅꯁꯨ ꯀꯣꯏꯕ ꯃꯨꯟꯅꯗꯅ ꯑꯉꯝ ꯇꯥꯟꯗꯅ ꯑꯃꯅ ꯑꯃꯨꯛ ꯆꯦꯟ ꯁꯨꯝꯕꯒꯤ ꯊꯣꯛꯅꯔꯤꯕ ꯏꯃꯨꯡꯗꯨꯗ ꯌꯥꯝ ꯃꯊꯥ ꯁꯥꯕ ꯁꯨꯝꯕꯒꯤ ꯑꯃꯨꯛ ꯎꯠꯊꯣꯛꯄ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯎꯠꯊꯣꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝ ꯆꯥꯎꯅ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯦ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯇꯧꯅꯤꯡꯕꯗ ꯇꯧ ꯌꯥꯏ ꯆꯠꯅꯤꯡꯕꯗ ꯆꯠ ꯌꯥꯏ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯂꯥꯛꯑꯕꯅꯤ ꯃꯣꯏ ꯃꯄꯣꯛꯇꯤ ꯃꯅꯤꯡ ꯇꯝꯅ ꯍꯟꯅꯤꯡꯕ ꯃꯇꯝꯗ ꯍꯟꯖꯤꯟꯕ ꯌꯥꯏ ꯅꯨꯄꯥꯗꯗꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯩꯇꯦ ꯅꯨꯄꯤꯗꯗꯤ ꯇꯣꯉꯥꯟꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯇ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤꯒꯤ ꯍꯛꯆꯥꯡꯗꯗꯤ ꯏꯁꯣꯔ ꯃꯥꯅ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯝꯇ ꯄꯤꯔꯝꯗꯦ ꯅꯨꯄꯤ ꯍꯥꯏꯕꯒꯤ ꯍꯛꯆꯥꯡꯗꯗꯤ ꯍꯦꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯃꯥꯡ ꯑꯁꯦꯡ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯆꯥꯛꯈꯨꯝ ꯄꯥꯏ ꯌꯥꯗꯦ ꯌꯥꯏ ꯏꯔꯨꯖꯗꯦ ꯑꯗꯨꯗꯤ ꯍꯥꯏꯅ ꯑꯗꯨ ꯁꯤ ꯅꯨꯄꯥꯗꯗꯤ ꯑꯃꯥꯡ ꯑꯁꯦꯡ ꯂꯩꯇꯦꯀꯣ ꯀꯔꯤꯝ ꯂꯩꯇꯦ ꯏꯔꯨꯖꯕ ꯂꯨꯗꯕ ꯅꯨꯄꯥꯁꯤꯗꯤ ꯁꯦꯡꯉꯕꯅꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯥꯛꯑꯕꯅꯦꯕ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯁꯨꯡꯐꯪ ꯐꯪꯉꯔꯣꯏꯗꯕꯅꯦꯕ ꯃꯣꯏꯒꯤ ꯃꯄꯣꯛꯁꯦ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤꯗꯗꯤ ꯌꯨꯝ ꯄꯥꯜꯂꯒꯁꯨ ꯌꯨꯝ ꯄꯥꯟꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯩꯅꯣ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯃꯌꯥꯝ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯑꯃꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯃꯥꯒꯤ ꯃꯊꯧ ꯃꯌꯥꯝ ꯅꯨꯄꯥꯗꯨꯗꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒ ꯃꯥꯒꯤ ꯐꯤꯖꯣꯜ ꯁꯤ ꯁꯦꯠꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯥ ꯄꯨꯡ ꯁꯨꯛꯇ ꯍꯧꯒꯠꯀꯗꯕꯅꯤ ꯅꯪꯒꯤ ꯅꯊꯧ ꯅꯨꯄꯥ ꯅꯪꯒꯤ ꯌꯨꯝ ꯄꯥꯟ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯄꯤ ꯊꯤꯔꯗꯤ ꯁꯤ ꯍꯥꯏꯕ ꯀꯔꯤꯝ ꯂꯩꯇꯦ ꯃꯥꯏꯗꯤ ꯑꯍꯣꯡꯕ ꯑꯃꯨꯛ ꯂꯩꯇꯦ ꯑꯗꯩ ꯑꯃꯨꯛꯁꯨ ꯅꯨꯄꯤꯗꯤ ꯊꯥ ꯂꯦꯞꯄꯛꯏ ꯑꯉꯥꯡ ꯄꯣꯛꯏ ꯃꯤꯔꯣꯟꯕ ꯆꯥꯛꯃꯧꯕ ꯁꯤꯒꯤ ꯑꯋꯥꯕꯁꯦ ꯅꯨꯄꯥꯅ ꯈꯪꯉꯔꯣꯏ ꯑꯩꯈꯣꯏ ꯅꯨꯄꯤ ꯅꯠꯇꯅ ꯑꯉꯥꯡ ꯄꯣꯛꯄꯗ ꯅꯨꯄꯤ ꯁꯤꯟꯅꯔꯤꯅꯤ ꯆꯪꯕ ꯁꯤꯕ ꯑꯅꯤꯗ ꯄꯣꯛꯏꯅꯤ ꯑꯉꯥꯡꯗꯣ ꯑꯃꯨꯛꯁꯨ ꯌꯣꯛꯏꯅꯤ ꯈꯣꯝꯂꯥꯡ ꯄꯤꯊꯒ ꯃꯄꯥꯅ ꯌꯣꯛꯄ ꯅꯠꯇꯦ ꯁꯨꯝꯕ ꯇꯣꯉꯥꯟꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯁꯩꯊꯥꯖꯕ ꯅꯨꯄꯤꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯗꯅꯦ ꯄꯦꯜꯂꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯄꯣꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯩꯈꯣꯏꯅ ꯀꯜꯂꯛꯆꯕ ꯑꯗꯨꯒꯤ ꯑꯅꯤꯁꯤꯗ ꯁꯩꯊꯥꯖꯔꯒ ꯏꯈꯤꯕ ꯐꯤꯂꯝꯅꯦꯕ ꯐꯤꯂꯝꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣꯁꯦ ꯅꯨꯄꯥꯗꯤ ꯁꯅꯥ ꯑꯅꯤ ꯊꯣꯜꯂꯦꯅ ꯌꯥꯝ ꯁꯥꯎꯅꯩꯌꯦꯕꯀꯣ ꯑꯗꯣ ꯀꯣꯏꯁꯟ ꯃꯥꯔꯛ ꯑꯃ ꯌꯥꯎꯏꯗꯣ ꯀꯩꯗꯧꯕꯩ ꯊꯣꯜꯂꯤꯅꯣ ꯍꯥꯏꯕꯅꯦꯕ ꯂꯩꯔꯒ ꯍꯥꯏꯕꯗꯤ ꯁꯅꯥ ꯀꯩꯅꯣꯁꯦ ꯑꯩꯈꯣই ꯏꯁꯩꯗꯨꯗ ꯑꯝꯇ ꯇꯥꯕꯤꯌꯨ ꯃꯌꯥꯝꯅꯀꯣ ꯅꯨꯄꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯁꯅꯥꯅꯗꯤ ꯀꯩꯅꯣꯁꯦ ꯂꯥꯏꯔꯦꯝꯕꯤ ꯁꯦꯝ ꯉꯝꯗꯦ ꯂꯥꯏꯔꯦꯝꯕꯤꯅꯗꯤ ꯁꯅꯥ ꯁꯦꯝ ꯉꯝꯃꯤꯗꯅ ꯑꯗꯣ ꯇꯥꯏꯕꯪꯁꯦ ꯂꯣꯏꯅ ꯁꯦꯝꯃꯤꯕꯁꯦ ꯅꯨꯄꯤꯅꯦꯅ ꯇꯥꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯅꯨꯄꯥꯁꯤꯡꯅ ꯑꯩꯈꯣꯏ ꯅꯨꯄꯤꯅꯅꯦ ꯁꯅꯥꯅꯦ ꯑꯩꯈꯣꯏ ꯁꯥꯔꯣꯏꯁꯤꯗ ꯐꯝꯕꯤꯔꯤꯕꯁꯤꯡꯁꯦ ꯑꯁꯦꯡꯕ ꯑꯗꯨꯝ ꯁꯅꯥꯅꯦꯕ ꯁꯅꯥ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯀꯗꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯃꯜ ꯂꯣꯏ ꯂꯩꯍꯟꯅꯤꯡꯉꯦꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯌꯨꯝꯕꯨꯔꯦꯝꯕ ꯑꯃꯒꯤ ꯍꯤꯟꯗꯥꯏꯛꯇ ꯆꯞ ꯆꯥꯅ ꯂꯧꯕ ꯅꯨꯄꯥ ꯑꯗꯨ ꯁꯅꯥꯅꯦꯕ
ꯊꯕꯛ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯃꯥ ꯍꯖꯤꯔꯥ ꯁꯨꯒꯦꯔꯥ ꯂꯤꯛꯁꯣ ꯊꯧꯒꯦꯔꯥ ꯑꯣꯐꯤꯁꯥꯔ ꯑꯣꯏꯒꯦꯔꯥ ꯃꯥꯒꯤ ꯊꯧꯗꯥꯡ ꯏꯃꯨꯡ ꯑꯃꯒꯤ ꯂꯧꯔꯤꯕꯗꯣ ꯑꯗꯨ ꯁꯅꯥꯅꯤꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯅꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯎꯕꯗ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯄꯥ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯒꯤ ꯊꯧꯗꯥꯡ ꯂꯧꯗꯕ ꯏꯉꯥꯎ ꯉꯥꯎꯁꯟꯅꯔ ꯂꯩꯕ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯖꯤꯜꯂꯒ ꯑꯗꯨꯝꯕ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯃꯃꯥ ꯃꯄꯥꯒꯤ ꯀꯩꯅꯣꯁꯤꯗ ꯐꯖꯅ ꯗꯥꯏꯇ ꯂꯧꯕ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯑꯣꯏꯍꯟꯗꯕ ꯃꯥꯒꯤ ꯐꯖꯅ ꯄꯥꯈꯪ ꯅꯤꯌꯝ ꯆꯨꯝꯕ ꯃꯆꯥ ꯑꯣꯏꯕ ꯑꯗꯨ ꯁꯅꯥꯅꯤꯀꯣ ꯑꯗꯨ ꯅꯤꯌꯝ ꯆꯨꯝꯗꯕ ꯃꯆꯥ ꯑꯣꯏꯕ ꯉꯥꯎꯁꯟꯅꯗꯅ ꯁꯦꯟꯇꯔꯗ ꯊꯝꯗꯅ ꯍꯟꯖꯟ ꯍꯟꯖꯟ ꯅꯤꯁꯥ ꯆꯥꯗꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯗꯩ ꯀ꯭ꯔꯥꯏꯝꯁꯦ ꯅꯨꯄꯤ ꯑꯃꯃꯨꯛ ꯀꯣꯏ ꯑꯃꯃꯨꯛ ꯆꯦꯜꯂꯛꯏ ꯑꯗꯩ ꯑꯃꯃꯨꯛ ꯑꯗꯨ ꯇꯧꯔꯣꯏ ꯍꯥꯏ ꯑꯗꯩ ꯅꯨꯄꯤ ꯑꯃꯃꯨꯛ ꯈꯥꯏꯅꯩ ꯑꯃꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯁꯨꯃꯥꯏꯅ ꯃꯁꯥꯅ ꯃꯁꯥꯁꯦ ꯃꯥꯡꯍꯟꯖꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯌꯥꯝ ꯄꯥꯝꯃꯨꯖꯕ ꯑꯗꯨꯅ ꯁꯅꯥ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯕ ꯅꯣꯏꯁꯦ ꯁꯅꯥ ꯑꯣꯏꯅ ꯍꯟꯕꯤꯌꯨꯅ ꯌꯥꯝ ꯀꯟꯅ ꯃꯦꯁꯦꯖ ꯄꯤꯖꯕ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯜꯂꯛꯆꯔꯕ ꯇꯤꯟ ꯀꯨꯠ ꯍꯦꯛ ꯌꯣꯠꯈꯩ ꯀꯜꯂꯛꯄ ꯑꯗꯨꯒ ꯐꯪꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯩꯊꯥꯖꯕ ꯐꯤꯂꯝ ꯑꯃꯈꯛꯅꯤ ꯑꯗꯣ ꯐꯤꯂꯝꯁꯤ ꯌꯦꯡꯉꯒ ꯃꯌꯥꯝꯅ ꯐꯤꯂꯝꯁꯤꯗ ꯄꯤꯔꯤꯕ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝꯅ ꯂꯦꯞꯄꯤꯔꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯩꯅ ꯈꯪꯗꯕ ꯍꯩꯇꯕ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯁꯨ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯐꯤꯂꯝꯗ ꯈꯔ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯅꯕ ꯑꯗꯨꯝ ꯁꯖꯦꯁꯟ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯐꯤꯂꯝ ꯅꯝꯃꯤꯟꯅꯔꯤꯕ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁ ꯐꯤꯂꯝꯁꯤꯗ ꯌꯥꯝ ꯌꯥꯎꯋꯦ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯩ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯗꯤ ꯆꯨꯝꯅꯒꯤ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕꯒꯤ ꯆꯪꯉꯛꯄꯅꯦ ꯑꯩ ꯑꯥꯔꯠꯇ ꯑꯩꯗꯤ ꯈꯣꯡꯗꯥꯔꯛꯄ ꯃꯤ ꯅꯠꯇꯦ ꯑꯥꯔꯠꯇ ꯇꯝꯃꯛꯄ ꯃꯤ ꯅꯠꯇꯦ ꯑꯗꯨꯑꯣꯏꯁꯨ ꯑꯩꯅ ꯑꯣꯏꯔꯛꯏꯕ ꯑꯩꯅ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯀꯥꯔꯛꯏꯕꯁꯤꯗꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯃꯤꯅ ꯀꯞꯁꯟꯅꯕ ꯗ꯭ꯔꯃꯥꯒꯤ ꯑꯦꯛꯇꯤꯡ ꯑꯗꯨꯗꯩ ꯂꯥꯛꯄ ꯅꯠꯇꯦꯕ ꯑꯁꯦꯡꯕ ꯃꯤꯒꯤ ꯃꯊꯃꯣꯏꯅ ꯃꯤꯅ ꯀꯞꯄ ꯃꯤꯅ ꯁꯥꯎꯕ ꯃꯤꯅ ꯅꯣꯛꯄ ꯑꯁꯦꯡꯕ ꯑꯣꯏꯅ ꯑꯩꯅ ꯎꯖꯕ ꯑꯋꯥꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯒꯤ ꯑꯩꯅ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯣꯝꯕꯤ ꯑꯗꯒꯤ ꯄꯥꯕꯨꯡ ꯘꯅꯁ꯭ꯌꯥꯝ ꯑꯗꯒꯤ ꯏꯕꯨꯡ ꯔꯟꯖꯤꯠ ꯀꯨꯃꯥꯔ ꯂꯥꯏꯄ꯭ꯔꯥꯝ ꯑꯗꯩ ꯏꯆꯦꯃ ꯏꯂꯥꯕꯇꯤ ꯑꯗꯒꯤ ꯏꯕꯨꯡ ꯗꯦꯅꯤ ꯑꯗꯩ ꯑꯩꯈꯣꯏ ꯏꯄꯥ ꯀꯣꯃꯦꯗꯤꯌꯥꯟ ꯁꯨꯔꯖꯤꯠ ꯑꯗꯩ ꯃꯨꯈꯥꯏ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯩꯅ ꯅꯣꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯐꯥꯎꯕ ꯗꯤꯔꯦꯛꯇꯔ ꯃꯌꯥꯝ ꯂꯣꯏꯅꯔꯕꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯗꯤꯔꯦꯛꯁꯟ ꯄꯤꯔꯛꯄꯁꯤꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯑꯩꯅ ꯈꯪꯗꯕ ꯑꯩꯅ ꯑꯋꯥꯠꯄ ꯖꯒꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯂꯣꯏꯅꯃꯛꯅ ꯀꯩꯅꯣꯁꯦ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ ꯑꯩ ꯇꯔꯥꯝꯅ ꯑꯣꯛꯆꯒꯦꯅ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯗꯤꯔꯦꯛꯁꯟꯗ ꯃꯤꯅ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ ꯑꯩꯅ ꯄꯤꯕ ꯗꯤꯔꯦꯛꯁꯟꯗ ꯍꯥꯏꯕ ꯑꯩ ꯂꯩꯇꯦꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯈꯪꯗꯕ ꯍꯩꯇꯕ ꯖꯒꯥꯗꯣ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯌꯥꯝ ꯄꯥꯡꯉꯦ ꯑꯩ ꯑꯁꯦꯡꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯏꯊꯣꯏ ꯑꯣꯏꯅꯥꯝ ꯏꯊꯣꯏꯗꯒ ꯑꯩ ꯌꯥꯝ ꯍꯪꯉꯦ ꯃꯤ ꯑꯇꯩꯒꯤ ꯗꯤꯔꯦꯛꯁꯟ ꯀꯃꯥꯏꯅ ꯇꯧꯕꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯥꯟꯅꯔꯒ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯏꯄ꯭ꯋꯥ ꯁꯤꯜꯍꯩꯕ ꯌꯥꯝ ꯇꯥꯟꯅꯩ ꯑꯩꯈꯣꯏꯒꯩꯀꯣ ꯐꯣꯟ ꯇꯧꯅꯗꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯥꯔꯇꯤꯁ ꯃꯌꯥꯝꯅ ꯄꯨꯂꯞ ꯌꯣꯝꯃꯒ ꯍꯣꯠꯅꯃꯤꯟꯅꯔꯀꯥꯟꯗ ꯐꯤꯂꯝꯁꯦ ꯀꯩꯅꯣ ꯉꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯕ ꯉꯝꯖꯕꯅꯤ ꯑꯗꯣ ꯑꯔꯣꯏꯕꯗ ꯑꯩ ꯀꯩꯅꯣꯒ ꯅꯣꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯃꯌꯥꯝꯁꯦ ꯉꯁꯤ ꯑꯝꯇ ꯅꯣꯛꯇ꯭ꯔꯦ ꯀꯩꯅꯣꯈꯛ ꯅꯣꯛꯍꯜꯂꯝꯃꯒ ꯑꯩꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦꯕꯀꯣ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇꯁꯨ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯃꯃꯝꯅ ꯂꯣꯏꯁꯜꯂꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤꯅꯦ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯏꯪꯕꯁꯤꯗꯅꯦ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯑꯃꯈꯛ ꯍꯥꯏꯔꯛꯀꯦꯕ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯃꯣꯏꯗ ꯆꯥꯛꯆꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯔꯁꯨ ꯃꯌꯥꯝꯒꯤꯅꯦꯕ ꯁꯤ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯌꯨꯛ ꯕ꯭ꯂꯥꯡꯀꯦꯠ ꯑꯅꯤ ꯑꯍꯨꯝꯒ ꯁꯨꯞꯄ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯂꯩꯌꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯁꯦꯟꯗꯟꯁꯨ ꯇꯣꯡꯕ ꯌꯥꯗꯦ ꯂꯥꯏꯗꯨꯛ ꯊꯥꯕꯩ ꯐꯤꯔꯣꯟꯁꯤꯁꯨ ꯏꯪꯈ꯭ꯔꯕꯁꯨ ꯑꯁꯦꯡꯕ ꯑꯃꯨꯛ ꯂꯣꯏ ꯍꯣꯡꯗꯣꯏꯕ ꯑꯗꯨꯒ ꯙꯨꯞ ꯊꯥꯕꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯀꯥꯁꯤꯗꯅꯤꯗꯅ ꯅꯨꯄꯥꯒꯤ ꯐꯃꯨꯡ ꯑꯣꯏꯅꯩꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯃꯤꯀꯣ ꯑꯩꯈꯣꯏꯗꯤ ꯏꯪꯕꯗꯨꯗ ꯇꯥꯏꯜꯁꯤꯗ ꯈꯣꯡꯒꯗ ꯏꯪꯉꯒ ꯙꯨꯞ ꯊꯥꯕꯁꯤꯗ ꯆꯪꯉꯦꯕ ꯏꯄꯨꯔꯣꯏꯕꯁꯤꯅ ꯇꯨꯝꯕꯁꯤꯗꯀꯣ ꯄꯩꯔꯞ ꯌꯦꯡꯗꯣꯏꯅꯦꯕꯀꯣ ꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯙꯨꯞ ꯊꯥꯗ ꯌꯥꯗꯦ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩꯅꯦꯕꯀꯣ ꯑꯗꯩ ꯑꯃꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯐꯣꯟ ꯇꯧꯅꯔꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦꯅ ꯈꯜꯂꯁꯤꯅꯦ ꯀꯥꯟꯗ ꯇꯥꯕ ꯅꯨꯡꯉꯥꯏ ꯈꯣꯠꯂꯦ ꯑꯗꯨꯗꯨꯅ ꯆꯍꯤꯁꯦ ꯀꯅꯥ ꯍꯟꯅꯗꯣꯏꯅꯣ ꯑꯗꯨꯒ ꯃꯥꯅ ꯍꯜꯂꯦꯅ ꯈꯜꯂꯁꯤꯕ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯗꯤ ꯏꯆꯦ ꯀꯧꯖꯔꯒꯦꯀꯣ ꯍꯥꯏ ꯍꯣꯏ ꯏꯅꯥꯎ ꯑꯗꯨꯗꯨꯅ ꯍꯥꯏꯔꯒ ꯊꯝꯅꯔꯅꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯩꯉꯣꯟꯗꯀꯣ ꯅꯪꯒꯤ ꯆꯍꯤ ꯍꯪꯅꯒꯗꯕ ꯅꯠꯇꯦ ꯀꯩꯅꯣ ꯑꯩ ꯅꯨꯄꯥꯒꯤꯗꯤ ꯆꯍꯤ ꯑꯁꯨꯛ ꯁꯨꯔꯦ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗꯩ ꯃꯥꯅ ꯍꯜꯂꯁꯨ ꯑꯩꯅ ꯍꯜꯂꯤ ꯃꯉꯣꯟꯗꯩ ꯑꯗꯨꯗꯤ ꯑꯩꯅ ꯍꯜꯂꯗꯤ ꯅꯪꯅ ꯑꯩ ꯏꯄꯨꯔꯣꯏꯕꯅ ꯍꯜꯂꯦ ꯑꯗꯨꯅ ꯏꯅꯥꯎ ꯀꯧꯒꯦ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯌꯦꯀꯣ ꯃꯥꯅꯀꯣ ꯑꯗ ꯑꯩꯅ ꯁꯤꯗꯤ ꯂꯝꯗ ꯑꯩꯈꯣꯏꯒꯩ ꯁꯨꯝ ꯇꯤꯟꯅꯕꯅꯤꯅ ꯑꯩꯒꯤ ꯑꯅꯛꯄ ꯃꯔꯤ ꯃꯇꯥ ꯑꯩ ꯁꯥꯒꯩꯗꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯑꯗꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝꯗꯩꯁꯤꯗꯤ ꯇꯤꯟꯅꯕꯅꯤꯅ ꯃꯥꯒ ꯑꯩꯒꯒꯤ ꯍꯪꯅꯔꯒ ꯁꯨꯝ ꯍꯪꯅꯕꯅꯤ ꯍꯥꯏꯌꯦꯀꯣ ꯑꯗꯨ ꯌꯥꯗꯦ ꯅꯪ ꯅꯨꯄꯥ ꯂꯩꯇꯕ ꯅꯨꯄꯤꯔꯥ ꯅꯪ ꯅꯨꯄꯥ ꯂꯩ ꯑꯗꯨꯅ ꯅꯨꯄꯥ ꯃꯁꯦꯟꯒꯤ ꯆꯍꯤ ꯍꯪꯅꯒꯗꯕꯅꯤ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯑꯩꯁꯦ ꯉꯥꯛꯇꯪ ꯈꯜꯂꯦꯕꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯨꯝꯃꯦ ꯍꯣꯏ ꯐꯔꯦ ꯍꯪꯅꯔꯒꯦ ꯑꯗꯨꯗꯤ ꯃꯥꯒꯤꯁꯨ ꯅꯨꯄꯥ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯅꯨꯄꯥꯒꯤ ꯆꯍꯤ ꯀꯌా ꯁꯨꯕꯤꯔꯒꯦ ꯑꯩꯒꯤꯅ ꯁꯨꯛ ꯁꯨꯔꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯜꯂꯒꯅ ꯏꯆꯦ ꯀꯧꯔꯒꯦ ꯅꯪꯅ ꯍꯜꯂꯒꯅ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧ ꯍꯥꯏꯔꯒꯦ ꯆꯍꯤ ꯍꯪꯅꯕꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯁꯦꯟ ꯍꯪꯅꯒꯗꯕ ꯅꯠꯇꯦꯕꯀோ ꯃꯥꯏ ꯃꯄꯨꯔꯣꯏꯕꯒ ꯑꯩ ꯄꯨꯔꯣꯏꯕꯒ ꯍꯪꯅꯒꯗꯕ ꯑꯣꯏꯔꯝꯃꯦꯕ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ Thank you so much mayamda ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯗꯤꯔꯦꯛꯇꯔꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯁꯣꯁꯥꯏꯇꯤꯗ ꯆꯠꯅꯔꯤꯕ ꯈꯔ ꯑꯃꯁꯨ ꯇꯆ ꯇꯧꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯂꯩꯃꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯄꯥꯏꯞꯂꯥꯏꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝ ꯑꯅꯤ ꯑꯃꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯆꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗ ꯂꯧꯖꯔꯛꯀꯦ ꯑꯃꯗꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅꯁꯨ ꯇꯥꯛꯆꯔꯛꯀꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯥꯟꯅꯔꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯩꯈꯣꯏꯅ ꯈꯪꯒꯠꯆꯔꯒ ꯑꯗꯨꯒ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯂꯩꯃꯒꯤ ꯀ꯭ꯔꯥꯏꯝꯁ ꯃꯌꯥꯝ ꯑꯃ ꯃꯁꯥꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯨꯕ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ. Ladies and gentlemen, that was a wonderful reality speech from Oza Robita Leima, a women activist, also a crime against women, and the director of this today's special premiere, Nupadi Sanani. Mathangsi ekhoigi program se ekhona sadum thuna badum hona jage mayam waro biroi. Ladies and gentlemen, we would like to invite our today's special guest, chief guest, Honorable MLA Keishamthong Assembly Constituency, Sir NISHIKANT Singh SAPAM, to give his chief guest speech. Ladies and gentlemen. Koi stage selection diriba President Khangabok KULESHWAR, Chairman Film Forum Manipur, Guest of Honor MENJOR Mangang, Chairman KN Blooming Higher Secondary School, R.K. NAYANSANA, former Chairman Manipur State Social Welfare Board, OINAM SOMORJIT, Special Contractor, Amasung Sida Akoigi Film Industry da Akoigi Film Actors, Actresses, Amasung Linking Biba Mayambu Film Jari Ada I think we Robita Ibe ma do amta kausin view ba Robita Ibe mam changi ro Hamu Hey I think well first of all I thank the organizers and EPOM media and I Robita I wish to invite to Bibagi. It is an honor to be here at the premiere show of Nupadi Sanani question mark, right? Anyway, so today is the hygienic sigi function se actually akogi Robita Ibe mana ai editor da hana hairaga aina yes haido kraba adagi ngarang sai Guwahati chakadaba yam important of function number do ada suddenly akogi EPOM media and amasung akoi Robita Ibe madagi invite lakpadagi ai amado loi cancel tawre because I film ki premiere ki wanate Robita se kanano haibase yam toina unada su aiga ma sakhana giba chahi tare muksura mani. Then I think she is one of the most genuine persons I have seen in Manipur. Haujikti politician ama oiramina mi se makhal matin phasana thengnai pasida Robita gumba misak akoi Manipur da aduk mon sengba aduk genuine mi se ai pak thengnadri aduna Guwahati ki function to cancel taraga Robita Ibe me se yaud yade otherwise I am going to be breaking her heart in isi lecture. Anyway, so there is a cinema da ngasai pada akhoi media gi icha singhai tare ko chei humbu hela dina ada moinange cinema se nungai gadra na ada ai cinema I love movies ai cinema yang yengi hojikan OTT season yengi last cinema se karai da phajage haibada magi scripted oin lerameba Shahrukh Khan kumgera akoi gaiku kumgera anybody kumoba adubu script se phajadraba cinema to swin pelo aduna akoi Robita gi script se ai khangeba women crime against women gi matang loi to wang tani around 7 years back magi aham function Robita gi to matamda akoi editor ta kogen na phone tawre ama nishi si santa yaw si mateng pangsi na chat matamda aduda all stories told haidi victim mayam do adaida adugi matik akoi tonjana leiba akoi sidai da Manipur da adu mai lerengani thajade moi mayam thola ga moi liba wari do aduda I depression da chatoi malre yam thina itu akoi gi thuklawi hai tare adudi khangnak padagi function ahumuk yaramani aduga Robita sina magi matlab very determined to help those who are in need akoi rape victims moi family gi moina awaba thengna mayam dugi adu magi resolve to my resolve adu mat kangi adubu hojik mana ngasi si cinema ama tawasa I'm so proud of her. I'm so proud of EPOM media also
and never did she ever come to me to take undue advantage. I MLA Padi Mayam says Changaba Nishikan Singh Lupa Changa Chapin Uru. Aduma Sunga Laki Deva. Aduna, I had to be here. Anyway, Adu Haga, Saujiki, and Akoi Manipuri film is Ukara Haizage, Akoi Manipuri film, Akoi Yamba, President Visa, Wise Hanabada, approximately 600 movies were Kumasemi High. And Akoi being that they said, a picture speaks 1,000 words. Adu, the movie to the Pazana, Amuhen Hilam, maybe a crore of words. Aduna, picture mana pictures, Akoi Bollywood, Ogera, Hollywood, Ogera, Akoi Mollywood, Ogera. It's a soft power. Akoi picture the only percent. It is a reflection of our society. Aduna like emotion, spirit, everything reflection never. Aduna akoi sidays the sigi akoi Manipuri cinemas main nam khalakpa akoi it reflects our culture. Chokot po OBU, and in years to come, I hope Manipuri movies do well. I think akoi Manipuri cinema da aina akoi imai bem dos akoi mal yampana naw matam da lei gidngai da. Yamkui my manasum Pamala is Hindi maintenance in Mapaniam Yanger. Yang is the emotion actor, which is also very difficult. Adubu, Akoi action, Nikara Watli, Adu Yam, Wise, Hanazamani, actions there, Akoi Hojikan, South India, the view special effect away. South India movies in there. I know that Yang South Indian movies in there, Daptor Lai, Moise Wari and Pazagali. Of course, Wari Akos Pazabaya, Hojiki. Nupadi Sanani has a very swim Pazaramani, Azumai Taudana, Akoi Pazana cinemas, we should be more creative. Akoi Hojikan special effects and Makalmathin computer through the Yam Lakre. Anyway, I am Sang Zungani there. Everybody must be dying to see the movie. Aduna, all I can say is long live Manipuri cinema and long live Manipur culture. Thank you so much, sir. That was really impressed with all your motivational speech, and we really appreciate all your encouragement towards the film fraternity, also to the Manipur society. Sir NISHIKANT SAPAM yamna marik chumdaba Manipur ki wakalonda LEIMA film amadi. I must interrupt. Please. Rubita Ibema, I Lupali Singh Kakta, I put a pilot report, Nani. I know what to repeat. Thank you so much. Aduga, I want to add, women empowerment is important. We are all born out of a woman, right? Nupi Land, who rose up against the British. So please, let's respect women, give them their due, and we are all equal partners. Everybody has equal rights, but we must give more respect to the woman, more than other men. Thank you. Sir, thank you so much. We really appreciate and film asi Nupadi Sanani habising asigi Nupadi Sanani ki team mayam sina support to biram dragadi ekhoi mayam gi mamangda puthokjaba ngamjaroi da bani habisi thamjaraga ngasigi Nupadi Sanani da saktam langliba amadi contributions supports amadi ekhoi da sponsor tawbiruba singbusu hanan thagachari amadi tawbimal khangbusu uchari haina thamjage aduga ngasigi ekhoi gi honor to we do job se lobserabada ekhoi artist mayam si ming oina kausin jage loinana artist na khitang ekhoi film se mayam na khorang ngai na duna leirabani na mayam gi khanbiraga khitang khonghai thuna lengbi da ba haina kausin jage ahan da lengsin mi se ekhoi artist mayam honor to bibada ekhoi dignitaries ta su request matang tawjage ahan da ekhoi chief guest na ekhoi artist manga pibiraga aduga atei sing na su dignitaries na manga hana pibina ba nonglu chage sa ahan da ekhoi Yaipu bagi mama sabiba Lilabati chanam mayam lengsin birakani amadi mayam nasu ahobo kuba kaloina na mayam ki energy to apne lozaraga mayam si grand success oimina SILHEIBA ladies and gentlemen loina na nongthang leima ki saktam langlibi ITHOI OINAM amadi lanchian bagi saktam langbi khiba AVI KHUNDRAKPAM loina na Yaipu bagi mapa gi saktam langbi khiba DENNY LIKMABAM mu koksinjari Mayam Waraswana Kubak Ahoba Mamang Kubiraga artist Mayam Sogapiu artist has a Mayam Kubakuna and Koina Pinzaraga Mayam Ahenba Seva Tobang Zagatobani Adana Mayam Kubaksi Tatana Juma Kubiu Hana Tanzage Lonana Nupadi Sanani Yelbalengi Burgas in Rusu Hanan Tagacheri Lonana EPOM media
support tawiriba akhoi EPOM media mayam gi damakta platform se semjabani akhoi EPOM media sagolban mabudo mantri lampa next to pena store lezai mayamna EPOM media da tana ningba mayam khudong chaba akhoi pibi ningba amadi akhoi gi khudong chaba lobi niba singsu everyone is invited, everyone is welcome haina thamjage loina na EPOM media si akhoi gi yamna kuchen senglaba dedicated amadi well experience lairaba akhoi gi group amana semjaba EPOM media ni akhoi gi EPOM media ge young and energetic oiba singsi different areas different field yamda technicalities amadi exposures kaya ma lawruba matungda Imphal da platform asi semjabani haina thamjage ladies and gentlemen mayamna support of ibagi amadi EPOM media na puthokchariba Nupadi Sanani loinana EPOM media na mayam gi damakta every Wednesday amadi Saturday da mayam gi damakta pudol tabjariba crime diaries ki pu yengbiriba saudapiriba singdusu hanan thaga chaba phomdokchari you aithoi Julia loina SILHEIBA gi yum gida athoi mateng pangbiba ki role sabi khiba moni busu century ladies and gentlemen athoi gi lengsin bedak leba oza ghana shyam oza mombi baby martina baby julia amadi moni gi damakta ahobo khuba matam bibi gani aduga athoi gi ngasi gi artist manga sida athoi gi ngasi gi president gi phomam dang da lengsin biriba ikai kunabada matik charaba oza Khangabok KULESHWAR na honor tobina bahina request tawjari akhoi ngasigi president ki phomam lang lengsin biriba oza Khangabok KULESHWAR chairman Film Forum Manipur na kudol tambiriba oza Ghanshyam mombi baby martina baby julia amadi moni mathangda tausinjage akhoi sigi hek loibaga kakhat piraknaba haina akhoi khudong chaba lawjage aduga mathangi honor tobinabagi damakta akhoi gi ma'am RK NAYANSANA former chairperson Manipur State Social Welfare Board ki respected ma'am da akhoi gi mathangi honor tobinaba haina hangachari mayam ki mamangda election birakliba akhoi Ratan Mukhai Sophia Sapam Surjit Saipom Jameson Saizang loina na Sanabam Babina kudong chadabadagi akhoi artist wat lagasu mayam waro biroi aduga artist ki family natraga akhoi relatives sing yawi ragasu akhoi on behalf the collective biba yagani haina ngachage ma'am thank you mamanaba ki sakam lambi khiba babulu nongthombam loinena yaikubagi marup sabi khiba prem loina na kausinjage transgender ki mamanaba oibikhiba akhoi sabikhiba yaikubagi transgender ki role lobikhiba umakant busu kausinjage marakta akhoi Sinja langzabasida akhoi memento da ming thaba onaba yaubiragasu akhoi da thangan biraklaga akhoi dagi adum onthokpina ba haina haijage haibudi mayam gi torokpani na akhoi artist se yambani na marakta ming onakhiba yaubiragasu haibudi akhoi ngasi gi reception committee ba leizari ba singsina ming do loimak particularly khangja da banina mayam waro biroi amadi mayam na aswengam yauragasu akhoi gi change tobina ba haina request tawjari
mayam wara suwana akhoi felicitation se loiraga akhoi athu matamda mayam na thorang ngai bi ban Nupadi Sanani aibu akhoi na release tawna bi khudong chap da logzarake mayam waru biroi amadi wara suwana akhoi gi artist mayam si su sagat bi raga akhoi gi felicitation sida mayam gi ahubu khubak tu masu nizage Mathang si, thank you so much, sir. Marak sida khudong chaba logzaraga kausinjage chanu ekhoigi mamanabagi sakam langkhiba loinana thabal chongphamda ithoigi friend sakiba sanahanbi loinana Alia busu kausinjari habedi film sida ekhoi men at Hon'ble with maroon ke aina thabirami yamna uniqueness leiba ekhoi artist mali lengsin birakani chanu sanahanbi amadi Alia Chanu, Sanahanbi and Alia. Ozasi ekhoi daise su thambiri aduga Nupadi Sanani dasu yam chawba contribution ama thambiba ozagi se ekhoi adum ozasi khanjarage ozana ekhoi de dignitary se thambira banina ekhoi na ozada especially ekhoi na hand over tawjarage zawaro biroi thank you so much kadi lengsin birakna ba haina kausinjari Niranjan Christopher Joyce Binoy Master Gunaraj Master Yohenba loina na baby Mairaba Marak sida ekhoi artist ki marak sida ekhoi Nupadi Sanani amadi ekhoi EPOM media da charoba support to viduna sponsor to vidiba main sponsor TV riba Sir Bizu Siza Gurumayum Lairen Jewelry gi proprietor loinana Sir Nelson Widrom Brilliant Management Imphal Furniture gi products mayam ama Imphal da phangan biriba oza ani busu ekhoi chief guest ta अखोगी फेलिसिटेट तौनबगी खुदों चाबद लौजा होगे अमदी स्पॉन्सर अनीना अखोगी मफम सिदा सगोल सेम मेसो टीवी की संजीत कांगू जंबुसु लेक्सिन बिरक नबा हाइना हगच्छगे Mathangda kausinjage akhoi oza RK NAYANSANA na honor to birebi marak sida akhoi khudong chaba logzaraga kausinjage akhoi Nupadi Sanani gi editor oibikhiba Stalin Yumlembam assistant editor ahanbada Pari Thingom assistant editor Taibam Nanba Maibam makeup Coral Tangul assistant makeup Nandaram Lai Amadi Angau Wi-Fi Lengsin Birakani Stalin Jublembam
ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯔꯤꯕ ꯑꯩꯈꯣꯏꯅ ꯐꯦꯂꯤꯁꯤꯇꯦꯠ ꯇꯧꯖꯔꯤꯕ ꯃꯦꯃꯦꯟꯇꯣꯁꯤꯡꯁꯤꯗ ꯃꯤꯡ ꯑꯣꯟꯅꯕ ꯌꯥꯎꯔꯤꯕꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯃꯛ ꯁꯦꯝꯗꯣꯛꯄꯤꯔꯛꯅꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ KSM ꯃꯦꯅꯦꯖꯔ ꯃꯉꯥ ꯉꯁꯥꯏ ꯁ꯭ꯄꯤꯆꯇ ꯈꯪꯖꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯃꯥꯒꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯁꯨꯇꯤꯡ ꯑꯦꯔꯤꯌꯥ ꯑꯃ ꯃꯈꯜ ꯁꯨꯅ ꯌꯥꯎꯕ ꯑꯃ ꯁꯦꯝꯒꯠꯄꯤ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯁꯤ ꯐꯤꯂꯝ ꯅꯝꯐꯝ ꯂꯣꯀꯦꯁꯟꯁꯤ ꯃꯔꯥꯡ ꯀꯥꯏꯗꯗꯅ ꯌꯥꯝ ꯋꯥꯠꯂꯕ ꯃꯇꯝꯁꯤꯗ ꯑꯣꯖꯥꯅ ꯁꯦꯝꯒꯠꯄꯤꯗꯨꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯂꯩꯃ NAYANSANA former Chairperson Manipur State Social Welfare Board ꯁꯤꯅꯁꯨ ꯁꯣꯟꯅ ꯉꯥꯛꯇꯪꯁꯦ ꯂꯥꯛꯄꯤꯗꯅ ꯌꯥꯎꯕꯤꯔꯤꯁꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯣꯏꯅꯥꯝ ꯁꯣꯃꯣꯔꯖꯤꯠ ꯁ꯭ꯄꯦꯁꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯕꯨꯁꯨ ꯃꯁꯤꯒꯤ ꯗꯥꯏꯁꯇ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯌꯥꯝ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟꯁꯤ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯃꯇꯝ ꯂꯧꯖꯔꯣꯏ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯔ ꯂꯥꯛꯑꯝꯕꯒꯤ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗ ꯂꯝꯕꯤꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯗꯥꯏꯚꯔꯠ ꯇꯧꯕ ꯑꯗꯨꯅ ꯁꯤꯒꯤ ꯍꯣꯜꯁꯤꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯊꯅꯝꯕ ꯈꯣꯠꯂꯝꯕ ꯁꯤꯅꯦꯃꯥ ꯑꯃ ꯀꯥꯞꯄꯝꯃꯤ ꯍꯥꯟꯅ ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯃꯤ ꯃꯌꯥꯝ ꯂꯣꯏ ꯀꯧꯊꯣꯛꯑꯒ ꯒꯥꯔꯤꯒ ꯂꯧꯊꯣꯛꯍꯟꯗꯅ ꯑꯃꯨꯛꯇ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯦ ꯃꯐꯝꯗ ꯊꯩꯗꯣꯛꯍꯟꯕ ꯑꯗꯨꯗꯒꯤ ꯁ꯭ꯇꯛ ꯇꯧꯈꯤꯗꯅ ꯃꯤꯁꯤ ꯆꯪꯉꯛꯄꯁꯨ ꯌꯥꯗꯕ ꯊꯣꯛꯄꯁꯨ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ ꯂꯝꯕꯤꯗ ꯂꯥꯛꯄꯗꯁꯨ ꯑꯗꯨꯝ ꯄꯟꯗꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯐꯪꯁꯟꯁꯤ ꯌꯥꯝ ꯆꯣꯟꯊꯔꯛꯑꯕꯅꯤꯅ ꯄꯨꯡ 7 ꯇꯥꯔꯦ ꯑꯩꯒꯤ ꯁ꯭ꯄꯤꯆꯁꯤ ꯂꯣꯏꯔꯒ ꯁꯤꯅꯦꯃꯥ ꯍꯧꯅꯕ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯈꯔ ꯊꯨꯅ ꯂꯣꯏꯔꯗꯤ ꯐꯅꯤꯗ ꯍꯥꯏꯅ ꯈꯟꯅꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯁꯥꯏꯠꯇꯒꯤ ꯁꯨꯝ ꯂꯥꯛꯄꯅꯤꯅ ꯐꯤꯂꯝꯒꯤ ꯐꯤꯕꯝ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯒꯥꯏꯁꯦ ꯈꯔꯗꯤ ꯁꯨꯝ ꯍꯥꯏꯅꯤꯡꯉꯤ ꯎꯅꯔꯤꯉꯩꯗ ꯁꯤ ꯍꯥꯏꯗ꯭ꯔꯒꯗꯤ ꯐꯤꯂꯝ ꯌꯦꯡꯕ ꯉꯥꯛꯇꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯦꯛꯇ꯭ꯔꯦꯁꯇꯨ ꯎꯅꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯃꯌꯥꯝꯗ ꯎꯠꯆꯗꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯗꯩ ꯃꯥꯅ ꯇꯧꯕ ꯑꯦꯛꯇꯤꯡꯁꯦ ꯅꯨꯡꯁꯤ ꯐꯖꯩꯌꯦꯅ ꯑꯗꯨꯝ ꯉꯥꯡꯅꯔꯒ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯆꯤꯆꯤ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅ ꯎꯅꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯒꯣꯔꯖꯦꯁ ꯆꯤꯆꯤ ꯊꯣꯏꯒꯅꯦ ꯎꯅꯗꯣꯏꯁꯦ ꯆꯤꯆꯤ ꯊꯣꯏ ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯌꯥꯝ ꯐꯖꯩ ꯀꯂꯔꯁꯨ ꯆꯦꯅ ꯁꯦꯠꯄꯁꯦ ꯌꯥꯝ ꯂꯣꯏꯅ ꯄꯛꯆꯩ ꯑꯗꯣ ꯆꯦ ꯁꯤ ꯐꯤꯂꯝꯁꯦ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯁꯤ ꯐꯤꯂꯝꯁꯤꯗ ꯆꯦꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯩ ꯑꯝꯇ ꯃꯌꯥꯝ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ SILHEIBA ꯅꯍꯥꯟꯒꯩ ꯊꯦꯡꯅꯩꯁꯤ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡ ꯆꯦꯟꯕꯅꯤꯅ ꯑꯗꯨꯝ ꯆꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯇꯧꯔꯒꯦꯅ ꯃꯁꯤꯒꯤ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯅꯍꯥꯟꯒꯩꯗꯤ ꯑꯩꯈꯣꯏꯅ ꯇꯥꯛꯊꯣꯛ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯩ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯇꯥꯛꯄꯤꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯅꯝꯈꯤꯕ ꯐꯤꯂꯝ ꯑꯃꯅꯦ ꯏꯄꯣꯝ ꯃꯦꯗꯤꯌꯥꯅ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯕ ꯐꯤꯂꯝ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯁꯤꯗ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯀ꯭ꯂꯥꯁ 9, 10 ꯁꯨꯃꯥꯏꯅ ꯀꯥꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥꯒꯤ ꯀꯦꯔꯦꯛꯇꯔꯅꯤ ꯏꯔꯥꯡ ꯂꯥꯡꯕ ꯆꯦ ꯊꯣꯏꯅꯗꯤ ꯈꯔ ꯂꯥꯡꯕ ꯑꯗꯩ ꯋꯥ ꯉꯥꯡꯉꯁꯨ ꯗꯣꯡ ꯗꯣꯡ ꯉꯥꯡꯕ ꯗꯣꯡ ꯗꯣꯡ ꯍꯥꯏꯕ ꯁꯤꯁꯦ ꯆꯦ ꯊꯣꯏꯗ ꯍꯦꯟꯅ ꯄꯛꯄ ꯀꯦꯔꯦꯛꯇꯔ ꯑꯣꯏꯅꯤꯅ ꯃꯌꯥꯝꯅꯁꯨ ꯈꯜꯂꯒ ꯆꯨꯁ ꯇꯧꯔꯒ ꯇꯧꯍꯜꯂꯤꯅꯦꯕ ꯑꯗꯣ ꯆꯦꯆꯦ ꯌꯥꯝ ꯑꯉꯥꯡꯗꯤ ꯁꯥꯔꯤ ꯁꯤꯗꯩꯁꯤꯗ ꯈꯜꯍꯧꯕꯤꯕꯗꯤ ꯌꯥꯗꯦ ꯑꯗꯣ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯣ ꯗꯥꯏꯂꯣꯛꯁꯦ ꯐꯤꯂꯝꯁꯤ ꯗꯥꯏꯂꯣꯛꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯌꯥꯝ ꯀꯥ ꯍꯦꯟꯅꯅꯦ ꯀꯩꯅꯣꯁꯨ ꯌꯥꯎꯗ꯭ꯔꯦꯕ ꯗꯥꯏꯂꯣꯛꯁꯦ ꯅꯍꯥꯟ ꯃꯃꯥꯡꯗꯁꯨ ꯅꯝꯈꯤꯕ ꯑꯣꯏꯕꯗꯨꯅꯅꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯡꯅ ꯑꯩꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯀꯩꯅꯣꯅꯦ ꯍꯣꯏ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯁꯦ ꯃꯔꯨꯑꯣꯏꯅ ꯅꯨꯄꯥꯒꯤ ꯑꯣꯏꯕ ꯐꯤꯂꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯃꯇꯝꯗ ꯄꯤꯕꯥꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅꯁꯨ ꯄꯤꯕꯥꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯤꯕꯥ ꯑꯃ ꯐꯪꯗ꯭ꯔꯒꯗꯤ ꯍꯥꯏꯕ ꯏꯁꯣꯔꯅꯒ ꯅꯤꯡꯖꯔꯒ ꯄꯤꯕꯥ ꯑꯃ ꯐꯪꯅꯕ ꯑꯗꯨꯃꯥꯏꯅ ꯅꯤꯕ ꯌꯥꯝꯅ ꯑꯋꯥꯕ ꯌꯥꯝꯅ ꯊꯦꯡꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯐꯤꯂꯝꯁꯤꯗꯁꯨ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯅ ꯃꯃꯥ ꯑꯃꯅ ꯃꯄꯥ ꯑꯃꯅ ꯄꯤꯕꯥꯁꯤ ꯌꯥꯎꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯗꯒꯤ ꯈꯣꯏꯔꯝꯗꯅ ꯐꯪꯉꯕ ꯃꯇꯨꯡꯗꯀꯣ ꯑꯃꯨꯛ ꯑꯗꯨꯗꯩ ꯊꯦꯡꯅꯕ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯃꯨꯛ
ꯐꯕ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯊꯦꯡꯅꯕꯗꯣ ꯑꯗꯨ ꯐꯤꯂꯝꯁꯤꯗ ꯑꯗꯨꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯑꯗꯨꯒꯤ ꯑꯣꯏꯕ ꯐꯤꯂꯝ ꯑꯃꯅꯦ ꯁꯤꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯔꯒ ꯈꯪꯕꯤꯅꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕ ꯐꯤꯂꯝꯁꯦ ꯉꯁꯤ ꯄ꯭ꯔꯤꯃꯤꯌꯔ ꯍꯧꯖꯤꯛ ꯐꯥꯔꯁ ꯁꯣꯎꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯁꯣ ꯎꯠꯀꯗꯧꯔꯤꯕꯅꯤ ꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯔꯣꯜꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯔꯣꯜ ꯑꯃ ꯑꯣꯏꯗꯣꯔꯤꯀꯣ ꯍꯥꯏꯗꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯅꯨꯄꯤ ꯑꯃꯒꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯦ ꯌꯦꯡꯕ ꯂꯥꯛꯄꯤꯌꯣ ꯆꯦꯊꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ.comꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯁꯥꯡꯅ ꯇꯧꯖꯅꯕ ꯑꯣꯏꯖꯒꯦ ꯀꯨꯝꯍꯩ.comꯕꯨꯁꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯕꯤꯌꯣ ꯃꯌꯥꯝ ꯄꯨꯟꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯃꯇꯝ ꯆꯨꯞꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ Thank you so much. Pakhang macha, lesabi macha, mayamna ne tanari je dasiliba ai ko tan tan ni ba ado dasiliba ki ina ma ju yari ba ka ina ma di kai phabi ge smai ka tan ga tan ma ji da yam harawe habadi artist ama oitaragadi ko haidi image ama mayam kai haisige pamnaba oidragadi aigi thamoida nungai ko ado mayamna public na pambi base ai yam harawe hadi mi khara mana dum hai aigi friend circle dai so hai ba ko nang jealous oidabra na of course jealous ti mi khuding ma oigani ba ado jealous kara ma makhal gi jealous na hari mayam lai gra adi haijar roge ado ko mayamna pamna raga tanabi ba adagi ma lakpadaga gi ba photo kamina se ha cha aigi nungai ba mi ko ma ai yam harawe das lebegi khaidegi ka haitare yam supportive oiba ina mama leibase das lebegi phau sidagi lei trai se tai ha player ni lei du je player mana swan ma tam da ma tang le pa ya de yes na ani ma kai tai sam da ga irai lai da wa na ba ku ya de ni ni ma control adu das lebegi supportive oiba ina mala yuse yam phai ado das leba se film se sida das leba na thila ba wan wai se mai tau ge do ga se film ki romance and friend gi da su story ne aduna hadi das leba atopa film ga su se film se ga khana ba mahau se kai le aduna na su masih itu dok awal di masih si masih kami macam tu awal bila kita itu hoi awal nama yang di awal nama yang di apa ya tahu ayam mana ikut media ni tim se yang support yang nungai ke yang pasal cooperation bila kan nangi film ni nak yang nungai atau lagi ada masing-masing nungai kan ni hai bagi asal thamse ina ma di chakau ba chat loi tra chakau ba chat ni da nan tin di do ra ina tin ado da ina ma su yari ba hai di ina ma su ningol ne ina ma su ni ne ko ado chakau ba na la ko da ichi chen ma ya ka yau ka pau chan bi ni ge ma da chakau na la masda ichi chen sing mai baba baba da rasul ba koi gi tangdu le ta da ba lairak li simak loi ki hai bisu natte sarang na ba kinu ma da dum lai ba sing sing masi puno ningol chakau ba hai ba koi ai da gi Manipuri chawa festival ma hai ta masi sin la puno ma ta ba na das leba su matam saang na Manipur miyam gi seba ta boy biyo aduga akoi kumhi.com su matam saang na miyam gi seba ta boy jage thank you so much dala ina ma thank you so much mayam na gadi hege wada yam sathi ma ma dra da sa adu sathi de ko adu da chak charabo ai sak numidang go ni chajaratri hala char dara hala sa de ngasi mayam na film ji yenga matung da phajai phajade haibo comment to tar matung da sa de film di phajadong male adu da na si film ji da sari role ja kai wajana khoi ji keno ne film ji marwai na khoi gi under age oiba satra sing hai tare class 11 12 ka ba satra sing adung da bs ba film do aduna ai samak su dagi thoi su khoi gi marup se lai buji khoi ji college ka ba class 11 12 ka ba satra magi role na tan hai tare yamna yang oine inkhalai bane ba sa do se adu da si film ji ne da na haidi yamna nungai gi ba dialogue am ta tambi gera dialogue se ai yoina di thoina adum changchara ma do loina chappa nga toy ada nungai loina mang nungai adum ai dialogue si koi singna bugum inga tanam oye bu ko ada idu da koi gi itau se lei bu ga iga mungna ba da hai tare adugum ba da tawgi ba dialogue am ka khaira ga di koi gi exam loi bana mete yeng nar sine ko kana ngam gi yeng nar se smaina tau ba si dialogue yes surprise
ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯑꯣꯏꯗ꯭ꯔꯥ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯏꯔꯛꯀꯅꯤꯒ ꯈꯟꯗꯕꯗꯣ ꯑꯗꯣ ꯐꯤꯂꯝꯁꯦ ꯌꯦꯡꯀꯥꯟꯗ ꯗꯗꯥꯒꯤ ꯔꯣꯜꯁꯦ ꯈꯤꯇꯪꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕꯁꯨ ꯑꯣꯏꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯌꯦꯡꯉꯒ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨ ꯗꯗꯥꯒꯤ ꯑꯅꯧꯕ ꯐꯤꯂꯝ ꯀꯩꯀꯩꯗꯤ ꯂꯩ ꯍꯥꯏꯗꯤ ꯇꯧꯒꯗꯕ ꯂꯩꯒꯦ ꯑꯩꯁꯦ upcomingꯗ ꯐꯤꯂꯝꯁꯦ ꯐꯤꯂꯝ 4-5ꯃꯨꯛ ꯂꯩꯔꯤ ꯑꯗ ꯀꯩꯅꯣꯅꯦ ꯃꯃꯥꯡ ꯊꯥꯗ ꯁꯦꯞꯇꯦꯝꯕꯔꯗ ꯃꯨꯍꯨꯔꯠ ꯇꯧꯈ꯭ꯔꯦ ꯌꯥꯏꯁꯥꯇꯨ ꯍꯥꯏꯅ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯈꯤꯕ ꯑꯩꯅ ꯑꯦꯛ ꯇꯧꯖꯈꯤꯕ ꯐꯤꯂꯝ ꯌꯥꯏꯁꯥ ꯑꯗꯨꯒꯤ ꯅꯦꯛꯁ ꯄꯥꯔꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯔꯦꯗꯤꯗ ꯂꯩꯔꯦ ꯑꯗꯒꯤ ꯅꯦꯛꯁ ꯃꯟꯗ ꯂꯥꯏꯛꯂꯤ ꯅꯦꯛꯁ ꯃꯟꯗ ꯔꯤꯂꯤꯁ ꯇꯧꯕ ꯌꯥꯅ ꯂꯩꯔꯕ ꯐꯤꯂꯝ ꯑꯃꯁꯨ ꯑꯔꯣꯏꯕ ꯋꯥꯌꯦꯜ ꯍꯥꯏꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯕꯤꯅꯣꯔꯟꯖꯟ ꯌꯨꯝꯅꯥꯝꯅ ꯗꯤꯔꯦꯛꯁꯟ ꯇꯧꯖꯕꯅꯤ ꯔꯤꯇꯟ ꯑꯦꯟ ꯗꯤꯔꯦꯛꯁꯟ ꯇꯧꯖꯕꯅꯤ ꯑꯗꯒꯤꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯣꯏꯕ ꯁꯣꯏꯕꯝꯒꯤ ꯅꯨꯡꯁꯤ ꯂꯩꯔꯦꯝꯕꯤ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥ ꯕꯤꯁꯒꯨꯞꯇꯒꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯆꯩꯅꯥꯈꯣꯜꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯃꯊꯪ ꯄ꯭ꯔꯣꯖꯦꯛ ꯈꯔꯁꯨ ꯑꯩ ꯁ꯭ꯀ꯭ꯔꯤꯞ ꯑꯦꯅꯥꯂꯥꯏꯁ ꯇꯧꯃꯤꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯈꯪꯉꯤꯗꯨꯅꯦ ꯌꯥꯏꯁꯅꯥ ꯐꯤꯂꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯁꯨ ꯄꯨꯊꯣꯔꯛꯀꯗꯧꯔꯤ ꯑꯗꯨꯗ ꯗꯗꯥꯒꯤ ꯐꯤꯂꯝꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯒ ꯗꯗꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣ ꯑꯩꯈꯣꯏ ꯀꯨꯝꯍꯩ.comꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕ ꯃꯇꯝ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯨꯇ꯭ꯌꯨꯕꯇꯒꯗꯤ ꯐꯥꯒꯤꯗ ꯇꯧ ꯂꯩꯗ꯭ꯔꯣ ꯗꯗꯥꯁꯦ ꯑꯗꯣ ꯁꯤ ꯐꯤꯂꯝꯁꯤꯗꯁꯨ ꯐꯥꯒꯤ ꯇꯧꯔꯤꯔꯕ ꯅꯠꯇꯦ ꯑꯩ ꯁꯤ ꯐꯤꯂꯝꯁꯤ ꯑꯣꯏꯅ ꯄ꯭ꯔꯣꯃꯣꯁꯟ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯃꯣꯁꯟ ꯑꯣꯏꯅ ꯇꯧꯕꯤꯕ ꯐꯤꯂꯝꯁꯤꯗꯗꯤ ꯌꯥꯎꯗꯦꯕ ꯑꯗꯣ ꯐꯤꯂꯝꯁꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯕ ꯑꯩꯗꯤ ꯗꯗꯥꯁꯦ ꯐꯤꯂꯝꯁꯤꯗ ꯌꯥꯎꯋꯦꯅ ꯈꯜꯂꯤꯅꯦ ꯑꯗꯣ ꯁꯤ ꯐꯤꯂꯝꯁꯦ ꯐꯥꯔꯁ ꯔꯥꯎꯟꯗ ꯌꯦꯡꯕꯤꯈ꯭ꯔꯕꯣ ꯅꯠꯇꯦ ꯑꯩꯁꯨ ꯌꯦꯡꯗꯣꯏꯅꯦ ꯉꯥꯏ ꯍꯧꯖꯤꯛ ꯌꯦꯡꯗꯣꯏꯅꯦ ꯑꯗꯣ ꯗꯗꯥ ꯐꯤꯂꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯗꯧ ꯃꯥꯟꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯑꯩ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯍꯥꯏꯁꯦ ꯑꯇꯩ ꯑꯩ ꯉꯁꯤ ꯂꯥꯛꯏꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯟꯇꯤ ꯔꯣꯕꯤꯇꯥꯒꯤ ꯃꯥꯒꯤ ꯈꯨꯊꯥꯡꯗꯒꯤ ꯂꯥꯛꯄꯅꯦꯕ ꯍꯥꯏꯕꯗꯤ ꯍꯟꯗꯛꯁꯦ ꯑꯩ ꯏꯁꯥ ꯚꯤꯗꯤꯑꯣ ꯅꯝꯅꯤ ꯈꯪꯗꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯅꯣꯡ ꯍꯦꯛ ꯉꯥꯝꯗꯩ ꯅꯨꯃꯤꯠ ꯇꯥꯕꯁꯨ ꯇꯥꯕ ꯍꯧꯖꯤꯛ ꯇꯥꯅꯤꯡꯉꯥꯏ ꯂꯣꯏꯔꯦꯕ ꯑꯗꯨ ꯃꯥꯅ ꯑꯗꯨꯝ ꯃꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯤꯂꯝꯁꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯈꯣꯠꯄꯤꯌꯨ ꯁꯨꯝ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯈꯣꯏ ꯂꯤꯡ ꯑꯞ ꯇꯧꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯗꯤ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯕꯤꯌꯣꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯗ ꯇꯧꯈꯤꯕꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯑꯃ ꯑꯣꯏꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯁꯤ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯎꯗꯦ ꯍꯥꯏꯔꯒ ꯁꯣꯝꯗ ꯗꯗꯥꯗꯤ ꯁꯤ ꯐꯤꯂꯝꯁꯤꯒꯤ ꯆꯦꯜ ꯂꯩꯔꯝꯃꯦ ꯑꯗꯣ ꯗꯗꯥꯁꯦ ꯐꯤꯂꯝꯁꯤꯒꯤꯁꯨ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ ꯃꯤ ꯑꯃꯅꯦꯅ ꯂꯧꯋꯦ ꯑꯗꯣ ꯗꯗꯥ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯃꯌꯥꯝꯗ ꯀꯩ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯒꯦ ꯑꯝꯇ ꯄꯤꯕꯤꯔꯝꯃꯨꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯑꯩ ꯔꯤꯜ 15 ꯅꯝꯃꯦ ꯍꯟꯗꯛ ꯊꯥꯒꯤ ꯖꯁ 10 daysꯇ ꯑꯗ 10 daysꯀꯤ ꯚꯤꯗꯤꯑꯣ 15ꯁꯦ ꯂꯣꯏꯅ ꯑꯣꯐꯔꯅꯦ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯨꯝ ꯆꯪꯉꯦꯕꯀꯣ ꯑꯣꯐꯔ ꯂꯥꯎꯕꯗ ꯁꯤꯔꯦ ꯑꯩꯅ ꯍꯦꯟꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯪꯉ ꯌꯦꯡꯕꯤꯔꯣ ꯂꯣꯏꯔꯦ ꯁꯥꯁꯤꯟ ꯀꯩꯒꯤꯁꯦ ꯆꯪꯉꯒ ꯑꯝꯇ ꯑꯣꯐꯔ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯧꯁꯤꯟꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯑꯣꯐꯔꯒ ꯗꯤꯁꯀꯥꯎꯟꯒ ꯒꯤቭ ꯑꯋꯦꯒꯤ ꯃꯌꯥꯝꯁꯤꯅꯀꯣ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏꯁꯦ ꯂꯣꯏꯕ ꯅꯥꯏꯗꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡꯁꯨ ꯂꯥꯎꯗꯣꯔꯤ ꯍꯣꯔꯦꯟꯁꯨ ꯂꯥꯎꯗꯣꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯁꯨ ꯂꯥꯎꯗꯣꯔꯤ ꯑꯗꯨꯒ ꯍꯌꯦꯡ ꯍꯪꯆꯤꯠꯁꯨ ꯂꯥꯎꯗꯣꯔꯤꯕ ꯗꯦꯠ 23 ꯐꯥꯎꯁꯦ ꯑꯩ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜꯁꯦ ꯁꯤꯗꯩꯅ ꯐꯕꯗꯤ ꯂꯩꯔꯝꯃꯔꯣꯏ ꯍꯧꯖꯤꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯨꯅꯕ ꯈꯣꯠꯅꯕ ꯗꯤꯋꯥꯂꯤꯒꯤ ꯊꯥꯅꯕ ꯃꯩꯗꯩ ꯀꯩꯗꯩꯀꯣ ꯂꯣꯏꯅ ꯍꯧꯖꯤꯛ ꯑꯣꯐꯔ ꯂꯩꯔꯕꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯆꯪꯉ ꯑꯝꯇꯪ ꯆꯦꯛ ꯇꯧ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯗꯗꯥ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯑꯣꯐꯔ ꯃꯌꯥꯝꯁꯦ ꯂꯧꯁꯤꯟꯕꯤꯔꯣ ꯃꯌꯥꯝꯁꯨ ꯁꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯄꯥꯕꯨꯡ ꯑꯗꯣ ꯁꯤ ꯐꯤꯂꯝꯁꯤꯗ ꯄꯥꯕꯨꯡꯅ ꯁꯥꯗꯣꯏꯁꯦ ꯑꯩꯅ ꯁꯥꯗꯣꯏꯁꯦ ꯁꯤꯜꯍꯩꯕꯒꯤ ꯃꯄꯥ ꯑꯩꯅ ꯁꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯁꯤꯜꯍꯩꯕꯁꯤꯒꯤ ꯃꯄꯥꯅ ꯑꯩꯅ ꯁꯥꯔꯤꯁꯦ ꯑꯗꯣ ꯄꯥꯕꯨꯡ ꯑꯁꯤ ꯐꯤꯂꯝꯁꯤꯗꯅꯦ ꯄꯥꯕꯨꯡꯅ ꯊꯦꯡꯅꯕ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯣ ꯑꯋꯥ ꯅꯨꯡꯉꯥꯏꯗꯤ ꯌꯥꯝ ꯂꯩ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯔꯤꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯑꯣꯜꯂꯁꯤ ꯅꯨꯡꯉꯥꯏꯅ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝ ꯁꯣꯏꯗꯅ ꯑꯣꯏꯅꯦꯅ ꯈꯜꯂꯤ ꯍꯣꯏ ꯄꯥꯕꯨꯡ ꯁꯤ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯋꯨꯃꯦꯟꯁ ꯑꯦꯟ ꯀ꯭ꯔꯥꯏꯝꯒꯤꯗꯁꯨ ꯑꯣꯏꯗꯅ ꯕꯦꯁ ꯑꯣꯏꯁꯦ ꯑꯗꯣ ꯄꯥꯕꯨꯡ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡ ꯑꯗꯩ ꯅꯧꯅ ꯍꯧꯒꯠꯂꯛꯏꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯗꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯗ ꯄꯥꯕꯨꯡꯅ ꯀꯩ ꯍꯥꯏꯕꯤꯅꯤꯡꯒꯦ ꯃꯔꯨꯑꯣꯏꯅ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯆꯥꯁꯤꯡꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯊꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯑꯔꯪꯕ ꯃꯅꯤꯅꯦꯅ ꯈꯜꯂꯤꯀꯣ ꯑꯗꯨꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯕ ꯑꯗꯨꯒ ꯃꯄꯥ ꯃꯃꯥꯅꯁꯨ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯃꯁꯤ ꯑꯁꯤꯒꯤ ꯃꯔꯤꯁꯤ ꯐꯔꯀꯥꯟꯗ ꯍꯦꯟꯅ ꯑꯐꯕ ꯏꯃꯨꯡ ꯑꯃ ꯍꯦꯟꯅ ꯑꯐꯕ ꯈꯨꯡꯒꯪ ꯑꯃ ꯍꯦꯟꯅ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯒꯅꯤ ꯊꯥꯖꯩ ꯍꯣꯏ ꯏꯃꯥ ꯕꯕꯥ ꯍꯥꯏꯕꯁꯦ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯦ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯦ ꯏꯃꯥ ꯕꯕꯥꯅꯕꯨ ꯌꯥꯔꯗꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯄꯥꯕꯨꯡꯁꯨ ꯃꯇꯝ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣ ꯑꯩꯈꯣꯏ ꯀꯨꯝꯍꯩ.comꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯁꯥꯡꯅ ꯀꯨꯝꯍꯩ.comꯁꯨ ꯃꯇꯝ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯕ ꯑꯣꯏꯁꯅꯨ Hi viewers, mayamna hojik miting tabikre Nupadi Sanani hariba Manipuri future film asigi cast amadi crew singa unaduna wari watai saba amadi film sibu miting taba lakpiriba mayam pumnamaka wari sanabadu mayamna miting tabikre adubu ngasiga inadi kumhai.com na kainanaba yathangni jari adubu kumhai.com bu like, share, subscribe amadi comment pibiramu